वारीसिगी ममिंग मीरा लंबा वारीसिबु खुद थाबिरकपा प्रीतम थांगजम वारीसी लैखिद्रब नत्रगा हिंगलिबा कनागुंबा अमतगा करिगुंबा हिरम अमतदा मरी लेनजदे पुमनमक अयिबगी वाखलगी कल्पनाना सागचब वारी अमखकने हौजिक मयामदा वारीसे खुदोल तमजरे मियोय खरना नुपी मचा अमबु ओले नुपी मचादो याम वाना खांगले मिनुंगसी लेत्रबा मियोय सिंगदुदी मिनुंगसी लेतना नोय नुपी अमगी अवाब खोंजल असुम नायरे अइबु कयाम कुइना ओतखिनी अइबु हातोकपिरो अइ सिनिंगे अइबु हातोकपिरो नुपा अमगी खोंजलदा असुम नायरे हातकनी नंगबु हातकनी अदो ngaiko पुंजा खरति ngaiko मसी हारगे नोय मखोय सिंगदो सोमदन कमदौरी नुमिदांगी मतमने पुंसु मापल तारले ममा बिदो मसाबु ngairambade lakmandrabaduda मसा नुपीदो चेन चुंग तौरमनी खलुदुना इमुंगदा चंखरे चही 14 खक्ता ngairibi नुपी मचादो याम वाना खांगले इमा नचागी अवाबसे खांगो वारीमा नचाबु वारौगनुको इमा नाकल अमदना खुलगी लाइसु अराउबा लोरकपो मतमने लाइकोलदु सप्त्र अमग लोइनना तौरे लाई पुरीबा सिंगदो खरदि कीबा हौरे अदुबु की हाइदुना करिदि तौनी तंजा अदुदा अमाइबी अमना लाइफाव फावरे हाय हाय पारी इमोमसा अवा मैसा ताव हाइबु लेइरे नबुदो याकना कनबंगदि ngमोइदौरी खुल्लसे असी थवाइना मथि फोंगदौरी युंगी चिथेक मरीदा मैरा थादुना मैरा कथो खुल्लसे कनबंगमलोय नबुदो याकना अमाइबी लाइफाव दु तारिबा खुलगी मिचम सिंगदुदि ngakpana खमथिंग ngakre numito haukhre ngarangi maibigi laifawadu taruba misingdi akiba fawbusu yawnare miyoi kharadi kadaidigi laino mi faw laifam leitrakansida oiri parida baiduna leibusu yawnare ayuki matamne hotel da sathakpi nupi kharana asum nainare अस आइदि ngarangi अमाइबिना फावरकपा लाइफावदो तारुबदगी तुम फाव याद्रबनेमे nupi amana haide आइसुने कीबदा अदुबु करी लाइफावनो अदुमाइना फावबु जगाबु लेरमगद्रो अदुने थाइनदी अदुगुम लाइफावदि लाइरि अफा नुंगाइ ngaktane फत्तबा लाइदि ममिंग फावबु तारकते amana mu haide अदो इसे गितागी मचा नुपीदो शिरमेना तौनैने ए अदुना कदाइदगी पाव चुम्मे मिनोइबो मखा लेकाइगी हाइनबी मफमदो अदुदा सिरगा लेरमेये अइदी इचे गितागी खल्लुबदा नुंगाइतबना अदुबु करिदि तौने कइनो मादी मफमदुदा कमाइना चटलगा सिरिबा थाइनदगी मी चंगबा किनरबा मफमने अस खंगद्रेदा अखोइना खंगबा नते अदुदी अमाइबिना तौगदबा थबकने ओ खंगद्रे खुलसे कइनोम तौदुरिको मवोंग अमनी खंगद्रे अखोइ सोइद्रेगा लोइरे नाकन अमरोमदना नुमितुगी अयुगनी फी असेगबा सेतुना लाइनिंथौ इपा इबुंगोगी ममांगदा फमदुना इपागी सेवा तौरी लांगले ममित उसिंदुना कइनो मसु येंगले ममित तौरे अदुगा मचिनदा तपना सोले अस सिदि कइनो तौरिसिदे मतौ लांगन करमदा तौरिबा हाइना नुमितुगी नुमिदांग यौरे थेंगे तुम्बदि यादे पुंगसु 13 मुक तारे जगत मागी कादा फमदुना ले तंजा अदुदा जगत की तुंगदा मी यमना साउना चटखिबगी साउम फंगमे जगत तुंगहलने येंगले कनासु लेरमदे वाखलना ओइरा माले हाइदुना अमुक खंदोए असुमना सुम लेरिंगे अमुकसु तौरे मागी तुंगदा मी यमना साउना सोर होनबगी मखोल तारे
Jagat swai lawe makhol du tabda mamai do onthore handaksu kana su leramde angak pane Jagat mamai do amuk onthore handak mukti magi manak nangna musim mu nupi amagi mamai do yam nakna lerambo du bada mihundo swai lawe mamit yaudbi nupi do nofret tawe aduga Jagat na famliba chair do soro soro singi Jagat ima haiduna laure adubu kana su taramde Jagat do balcony da lakna langki Jagat yeshille awasaina khangle thawai du tumin yengduna laikre machi lengda tumin lei Jagat magi kada langlen change aduga langne magi khutta mairi maikhu naiba ma paidun change sum changak pana Jagat bu maira upiri aduga thawai dudi mangkhre Jagat ki family makhoina langlen bu kaurubane numidang matamda makhoi imungi miyoi kharada saum kharadi hana phangkhrabane aduna maram orega langlen bu kaurubane aduga matam ngaiduna leibane Jagat ki kada thawai duna kihan khangan bu taw khraibaga changak pani langlena Jagat ta posa uma piram laga langlen chatkhre Jagat wakhal tare aduga ngakna posak adu yengi numito asum haukhre nakan amaromdana tomana ibungo nang kadaidano Santos na khume baba ai mani hoida chaluge tawbane ibungo nangsu ipage pamase kharadi khangna chatnasiko baba nupi thibabu kayam wage laita tawrini adudi aina masillage yaroko baba luhong mase khara tabthase baba ai thiba chale Santos masi haramaga chatkre mapa tomba kaisu haiduna lewe Santos mani gi manakta lai manina da chogi silaima nangbu ai tause yengmo ngamlibra silaima nang yaudana ai hingba ngamloye silaima Santos atapa khonjel daire mani nangbu magi wakhal kawba tamo nangi na tause yengba ngamdre manisu tapnaire Santos taibong mapuma budi aina yamna warawe aigi nungsibibu ithadagi setuna pukriba karigino Santos hayo nang hayo Santos ai silaimabu kawba ngamloye Santos magi marup manibu themjile aduga amaromdana Jagat madi ngarangi thaudoktu maram oi numidang yorkani haibada awaba mo oirame somda nakal amadana Rohit mama Pemila loinena maiba yaifalani manakta lai maiba yaifalanbana ibema kaidawre nakoine lai sibo ibungo nangse aina ubada nasado kaino khangdaba mana yet padawna tawi hayu tase Pemila tapna hairi oja aduni aigi sase kaino khangdaba ma masada itau tawi ibungo hayo nangi oja sida nangi nungai tabado Rohit tapna hairi oja aigi mingna Rohit kawi aduga aigi lekaina maning lekaini Rohit ki wadu loidri makha tare yaifalena nangna haise thawai mana mangda kaida adumak tamnare sinatra nangna haise Rohit angakuma difawe haidringi khangamba sida adu mangai Pemila sungai maibe yaifalena makha tare hayu nangna hainingido adum hayu Rohit angakpa khonjelda oja na haikibado yam chume adu kamai tawni haibado amukta haibiyu oja maibana makha tare ibema ibungo se ngasi aiga leiraga kari lei haibado ai yengage Pemila ingangai hoi maidi hairamde adubu chingdi chingne macha sibu
ꯌꯥꯝ ꯂꯨꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯔꯤꯗꯤ ꯍꯥꯏꯅꯤ ꯃꯆꯥꯕꯨ ꯐꯅꯕ ꯌꯦꯡꯕꯤꯔꯤꯅꯤ ꯈꯜꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯣ ꯑꯃꯨꯛ ꯌꯧꯔꯛꯑꯦ꯫ ꯃꯌꯥ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩ꯫ ꯁꯨꯝ ꯐꯝꯂꯤꯉꯩꯗ ꯃꯥꯒꯤ ꯐꯣꯟ ꯑꯗꯣ ꯔꯤꯡ ꯑꯃꯨꯛ ꯂꯥꯛꯑꯝꯃꯦ꯫ ꯃꯌꯥ ꯀꯣꯜ ꯑꯗꯣ ꯄꯥꯏꯈꯠꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯑꯦ, ꯍꯜꯂꯣ ꯏꯃꯥ꯫ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ? ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ, ꯆꯥꯛ ꯆꯥꯔꯨꯕꯩ ꯁꯨꯝ ꯂꯩꯔꯝꯕꯅꯤ, ꯇꯨꯝꯕꯁꯨ ꯉꯜꯂꯤꯅ꯫ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ? ꯏꯃꯥ ꯑꯩ ꯇꯥꯡ 15ꯗ ꯂꯥꯛꯀꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯌꯥ ꯃꯥꯒꯤ ꯇꯨꯡꯗ ꯃꯤꯑꯣꯏ ꯑꯃ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ꯫ ꯃꯌꯥ ꯇꯨꯡꯗꯨ ꯍꯜꯂꯒ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯃꯤ ꯑꯃꯅ ꯆꯪꯉꯛꯄꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ꯫ ꯑꯗꯨꯒ ꯊꯣꯡꯗꯣ ꯁꯥꯟꯅꯔꯒ ꯂꯩ꯫ ꯃꯌꯥ ꯃꯤꯍꯨꯜꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯏꯃꯥ ꯑꯩ ꯐꯣꯟ ꯊꯝꯃꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯀꯛꯑꯦ ꯑꯗꯨꯒ ꯊꯣꯡꯗꯨ ꯇꯞꯅ ꯆꯪꯉꯛꯑꯦ꯫ ꯁꯨꯝ ꯆꯪꯉꯛꯄꯗ ꯃꯌꯥ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯣ ꯈꯪꯄꯥꯏ ꯄꯥꯏꯔꯛꯑꯦ ꯑꯗꯨꯒ ꯃꯌꯥꯕꯨ ꯋꯥꯁꯔꯨꯝꯗ ꯆꯤꯡꯁꯤꯟꯈꯤ꯫ ꯑꯃꯨꯛꯇꯪ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯌꯥꯏꯐꯂꯦꯟ ꯑꯃꯗꯤ ꯔꯣꯍꯤꯠ ꯃꯈꯣꯏ ꯑꯅꯤ ꯂꯥꯏ ꯈꯣꯏꯔꯝꯃꯝꯃꯤ꯫ ꯃꯥꯏꯕ ꯌꯥꯏꯐꯂꯦꯟꯒꯤ ꯃꯅꯥꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯦ, ꯑꯩꯒꯤ ꯀꯀꯥꯕꯨ ꯊꯥꯗꯣꯛꯑꯣ, ꯑꯩ ꯀꯀꯥ ꯂꯧꯕ ꯂꯥꯛꯏꯅꯦ꯫ ꯃꯥꯏꯕ ꯌꯥꯏꯐꯂꯦꯟ ꯏꯪꯉꯪꯉꯛꯏ, ꯀꯔꯤꯅꯣ ꯈꯜꯂꯦ꯫ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯈꯤ, ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯔꯣꯍꯤꯠꯅ, ꯑꯣꯖꯥ ꯀꯔꯤ ꯇꯧꯔꯒꯦ? ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯦ ꯈꯔꯗꯤ ꯂꯨꯔꯅꯤ, ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯅꯕ ꯇꯧꯒꯦ꯫ ꯊꯋꯥꯏꯁꯦ ꯁꯩꯌꯣꯟ ꯌꯥꯝꯃꯤ, ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩ, ꯅꯪ ꯈꯔꯗꯤ ꯂꯨꯅꯤꯀꯣ, ꯌꯥꯝ ꯍꯩꯅ ꯁꯤꯡꯅ ꯂꯩꯌꯨꯀꯣ꯫ ꯀꯔꯤ ꯍꯥꯏꯕ ꯑꯣꯖꯥ? ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝ ꯂꯩ ꯍꯥꯏꯕ? ꯃꯌꯥ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯂꯛꯑꯦ ꯑꯗꯨꯒ ꯍꯥꯏꯔꯦ, ꯑꯩꯅ ꯂꯩꯔꯤꯁꯦ ꯀꯗꯥꯏꯗꯅꯣ? ꯍꯦꯟꯊꯣꯏꯅ ꯇꯞꯅ ꯍꯥꯏꯔꯦ, ꯃꯌꯥ ꯅꯪ ꯋꯥꯈꯜ ꯇꯥꯔꯦꯀꯣ? ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ, ꯑꯩꯅ ꯂꯩꯔꯤꯁꯦ ꯀꯗꯥꯏꯗꯅꯣ? ꯍꯦꯟꯊꯣꯏꯅ, ꯁꯤ ꯅꯪ ꯀꯥꯅꯤ ꯀꯩꯅꯣ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯅꯪꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯒꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯋꯥꯁꯔꯨꯝꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯣ ꯑꯩꯗꯤ ꯋꯥꯈꯜ ꯃꯥꯡꯉꯨꯔꯦꯗꯅ, ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯔꯣꯍꯤꯠ ꯃꯥꯏꯕ ꯌꯥꯏꯐꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯣ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯃꯥꯜꯂꯦ꯫ ꯔꯣꯍꯤꯠꯇꯤ ꯃꯁꯥꯗꯣ ꯀꯤꯕꯁꯨ ꯐꯥꯎꯔꯛꯑꯦ, ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯔꯣꯍꯤꯠꯁꯨ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯦ꯫ ꯃꯥꯅ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥ ꯄꯔꯃꯤꯂꯥ ꯂꯩꯔꯝꯗ꯭ꯔꯦ꯫ ꯔꯣꯍꯤꯠ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯃꯥꯒꯤ ꯑꯣꯖꯥꯅ ꯍꯥꯏꯔꯛꯄꯗꯣ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯌꯥꯏꯐꯂꯦꯟꯅ, ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯦ ꯈꯔ ꯂꯨꯏ, ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯂꯩꯌꯨ, ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯅꯪꯒꯤ ꯅꯁꯥꯗ ꯇꯟꯖꯥ ꯉꯥꯏꯔꯤꯀꯣ꯫ ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ ꯈꯪꯗꯦꯅꯦ, ꯊꯋꯥꯏ ꯑꯁꯤ ꯑꯔꯥꯏꯕ ꯊꯋꯥꯏ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯉꯤ, ꯑꯗꯨꯅ ꯊꯋꯥꯏ ꯑꯁꯤꯅ ꯅꯪꯒꯤ ꯇꯟꯖꯥ ꯆꯥꯕ ꯑꯃ ꯉꯥꯏꯔꯤ, ꯑꯗꯨꯅ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯔꯣꯍꯤꯠꯇꯤ ꯃꯁꯥꯗꯣ ꯅꯤꯛꯄ ꯑꯃꯁꯨ ꯌꯥꯎꯔꯛꯑꯦ꯫ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯄꯗ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕꯁꯨ ꯌꯥꯎꯔꯛꯑꯦ꯫ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯥꯔꯦ꯫ ꯃꯥꯏꯕꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯦ, ꯂꯥꯏ ꯈꯔꯗꯤ ꯈꯨꯔꯨꯝꯁꯤ, ꯈꯪꯉꯅꯤꯀꯣ, ꯀꯥꯎꯒꯅꯨ, ꯑꯩ ꯂꯩꯔꯤꯀꯣ꯫ ꯔꯣꯍꯤꯠ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜꯗ ꯃꯪꯉꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯂꯥꯛꯂꯕꯗ ꯔꯣꯍꯤꯠꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯁꯣꯝꯗꯅ ꯁꯟꯇꯣꯁ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ
नुपी अमगी खोंजेलदा तेंथाना वासु हायरि नंग अइबु खंगद्रबो अइने अइ नंग अइबु खंगद्रबो अइ नंगी ननाक्ता लाइए संतोष अदुम खंगे लेरिबसे ताइबुंग मिदि नते आइबा अदुगा असाउ खोंजेलदा अमुग हायरे हातकने अइने नखोइबु हातकने नखोइ कनासु हिंगना थमोय अदुगा मरोमदना रोहित मागी कादा फमदुन ले तंजा अदुदा मागी कागी थोंगदो थिले रोहित कनानो हाइदुन लाउरे अंगांग अमगी खोंजेल दाइरे काका थोंगांगो अइने काका रोहित ना चन नंग अमुग लाबो काका अइबु थिनबियो लाओ ngасidi nang kanano haibdo hairo ingonda masi haina thong adu hangi angang adu leptuna lerme angang duga red ke mokoyani yimjudigi mapal thokre thongal mapa dan thokre red na hangi chan nangi mingdo hayune angang adu na khume काका अइगी मिंगदो सन कवे aduga aidi kamaina khangino nangbo अइदी अदुम काकाबु खंगिना asumna sum chatpana angang adu khangmang mangkhe roeti khangbanate angang adu lakpugi saum phangde aduna tunghallaga yengi adu angang di laidana thawai panba miyoy imta lerimdre roet amutang khanglaw lawre ima haiduna lawre aduga mito pangthore sordo mathong maram khangduna hole mama pirmilana ibungo nambu wakhal tarabo ima ai wakhal tare se ibungo ising se khara tau ima pirmilana tapna haire ibungo ngasi din nangi mangda kari ui ima ngasi di ohong amani kainom tawe na makai mangba manga manade ngasi di khangmang mangki o yare yare nongan bangairse hoima asumna numito hokre ayuki matamne rohit amadi premila makhoini oja maiba makharom da lebdo magi manak tamna lae maiba ya felena ngarangi pawdo tamuta se rohit na khume oja ngarangi mangasidi mawung amani masi haina pawdu tamlame pawdu tarba matung maiba ya felena ire khang yare asumna wari kharasu sanare wari sanarba matung numit kharani gi matamsu haukhirame somda mayasu mayumda thole aduga nakana maromdana santosna haire tamna baba ai matam khara nini oida leruge tanja aduda kanagi khonjel du khangdaba manaire da santos nang chatkinu wahai edu tabda santos ingangai mapa to manaire ibungo kaidawre hoi chatke hare di chalo mapagi wahai tu tabda santos ngakpana lore nupi edu gi khonjel tadrabra khale amuksu wakhalna oiraba male khanduna tumil laikre santos na mapada baba ayam tumningi ay tumba changage masi haram laga magi ka da changke somda mayasu tumba yade haidna balcony da leptuna le thaja mak pu yengduna le bachinda su tamna sole da rohit aina nangmu nuksibadi aduma mangkhradra aduga hujik tawre sina kai ima mai bina haibada thawai ado losin khrabani aina haiki aduga hujik mu tawre sina karino aduda aidi khara phani haiki ima mai bina aduga darohina luni haiki bane adubu darohiche awaba taramgadra taramagana kamai tawba
ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯋꯥꯁꯔꯨꯝ ꯑꯗꯣꯝꯗꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯅꯨꯄꯤ ꯑꯃ ꯆꯪꯉꯛꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯃꯌꯥꯗꯣ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ, ꯑꯗꯨꯒ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯛꯑꯦ꯫ ꯃꯥꯒꯤ ꯋꯥꯁꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯇꯞꯅ ꯋꯥꯁꯔꯨꯝ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯦ꯫ ꯃꯌꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯈꯪꯄꯥꯏ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯈꯤ ꯋꯥꯁꯔꯨꯝ ꯑꯗꯣꯝꯗ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯃꯥꯏꯕ ꯌꯥꯏꯐꯂꯦꯅ "ꯏꯕꯨꯡꯉꯣ, ꯅꯪꯒꯤꯁꯦ ꯈꯔꯗꯤ ꯈꯪꯉꯦ, ꯑꯗꯨꯕꯨ ꯈꯪꯉꯦ ꯍꯥꯏꯗꯨꯅ ꯈꯨꯠꯇꯤ ꯊꯥꯕ ꯌꯥꯕ ꯅꯠꯇꯦ" ꯔꯣꯍꯤꯠ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯍꯪꯉꯤ꯫ "ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯗꯤ ꯈꯪꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ, ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ"꯫ ꯃꯁꯤ ꯍꯥꯏꯔꯒ ꯔꯣꯍꯤꯠ ꯄꯥꯈꯠꯂꯞꯂꯦ꯫ "ꯅꯪꯒꯤ ꯇꯨꯡꯃꯥꯡ ꯁꯦꯟꯅꯔꯤꯕ ꯊꯋꯥꯏ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯤꯔꯥ ꯂꯝꯕꯥ ꯍꯥꯏꯕ ꯊꯋꯥꯏ ꯑꯗꯨꯅꯤ"꯫ "ꯀꯔꯤ? ꯃꯤꯔꯥ ꯂꯝꯕꯥ ꯍꯥꯏꯕ? ꯃꯥꯗꯤ ꯀꯔꯝꯕ ꯊꯋꯥꯏꯅꯣ? ꯀꯔꯤ ꯍꯥꯏꯔꯤꯕ ꯊꯋꯥꯏꯅꯣ?" "ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯃꯤꯔꯥ ꯂꯝꯕꯥ ꯍꯥꯏꯗꯤ ꯂꯥꯏꯔꯦꯝꯂꯦꯟꯗꯁꯨ ꯂꯩꯉꯝꯗ꯭ꯔꯕ ꯊꯋꯥꯏ, ꯃꯤꯔꯝꯂꯦꯟꯗꯁꯨ ꯂꯩꯉꯝꯗ꯭ꯔꯕ ꯊꯋꯥꯏ, ꯁꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯤꯔꯥ ꯂꯝꯕꯥ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯁꯥꯖꯤꯟ ꯁꯌꯥꯗ ꯅꯞꯇꯨꯅ ꯂꯩꯒꯜꯂꯤ"꯫ ꯔꯣꯍꯤꯠ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯦ꯫ "ꯑꯣꯖꯥ, ꯑꯗꯨꯗꯤ ꯊꯋꯥꯏ ꯑꯗꯣ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯦ ꯍꯧꯖꯤꯛꯁꯨ, ꯁꯤ ꯅꯠꯇ꯭ꯔꯥ?" "ꯊꯋꯥꯏ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ"꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯏꯕꯗꯨꯒꯤ ꯌꯨꯝꯒꯤ ꯃꯄꯥꯜꯗꯒꯤ ꯃꯤꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ꯫ ꯃꯥꯏꯕꯗꯨ ꯊꯣꯔꯛꯑꯦ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ꯫ "ꯌꯨꯝꯁꯤ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯏꯐꯂꯦꯟꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯦꯀꯣ?" "ꯃꯥꯅꯤ, ꯋꯥ ꯀꯣꯟꯁꯦ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯌꯦꯡꯁꯤ"꯫ ꯅꯨꯄꯥꯗꯣ ꯈꯔꯗꯤ ꯉꯛꯑꯦ, ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯈꯪꯉꯝꯕꯁꯤꯗ꯫ "ꯍꯣꯏ ꯑꯣꯖꯥ"꯫ ꯃꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯃꯆꯥꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯑꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯎꯕꯗ ꯔꯣꯍꯤꯠ ꯏꯪꯉꯛꯈ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯦ꯫ "ꯃꯌꯥ, ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ? ꯑꯗꯨꯒ ꯁꯥꯟꯇꯣꯁ, ꯅꯪꯗꯤ ꯀꯔꯝ ꯇꯧꯔꯤꯕ꯭ꯔꯥ? ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯅ? ꯊꯥꯏꯅꯒꯤꯗꯣ ꯇꯧꯔꯕ꯭ꯔꯥ ꯑꯃꯨꯛ ꯅꯈꯣꯏꯁꯨ? ꯃꯌꯥ, ꯁꯥꯟꯇꯣꯁ, ꯅꯈꯣꯏ ꯑꯅꯤ ꯀꯔꯤ ꯇꯧꯔꯦ?" ꯃꯥꯏꯕ ꯌꯥꯏꯐꯂꯦꯟꯅ "ꯏꯕꯦꯝꯃ, ꯅꯣꯏꯒꯤꯁꯦ ꯈꯔꯗꯤ ꯂꯨꯔꯅꯤ꯫ ꯊꯋꯥꯏ ꯑꯁꯦ ꯑꯔꯥꯏꯕ ꯊꯋꯥꯏ ꯑꯃꯗꯤ ꯅꯠꯇꯦ, ꯑꯁꯤꯕ ꯊꯋꯥꯏꯅꯤ, ꯍꯥꯏꯕꯗꯤ ꯃꯤꯔꯥ ꯂꯝꯕꯥꯅꯤ꯫ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯔꯤ, ꯁꯥꯖꯤꯟ ꯁꯌꯥꯗ ꯅꯞꯇꯨꯅ ꯂꯩꯔꯤ ꯉꯁꯤꯁꯨ"꯫ ꯃꯃꯥꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯦ꯫ "ꯑꯣꯖꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ?" ꯇꯟꯖꯥꯗꯨꯗ ꯔꯣꯍꯤꯠꯅ "ꯑꯣꯖꯥ, ꯃꯌꯥꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ"꯫ ꯔꯣꯍꯤꯠꯀꯤ ꯋꯥꯗꯣ ꯂꯣꯏꯕ ꯅꯪꯗ꯭ꯔꯦ꯫ ꯃꯥꯏꯕ ꯌꯥꯏꯐꯂꯦꯟꯅ ꯃꯈꯥ ꯇꯥꯔꯛꯑꯦ꯫ "ꯑꯩ ꯈꯪꯉꯤ, ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯂꯩꯔꯤ, ꯅꯈꯣꯏ ꯑꯍꯨꯝꯅꯤ ꯑꯋꯥꯕꯗ ꯂꯩꯔꯤꯁꯦ꯫ ꯑꯩꯅ ꯍꯥꯟꯅ ꯈꯪꯉꯤ, ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯌꯦꯡꯈ꯭ꯔꯕꯅꯤ꯫ ꯅꯈꯣꯏꯅ ꯍꯥꯟꯅ ꯌꯦꯡꯉꯨꯕ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤꯅ ꯂꯥꯏ ꯁꯣꯏꯅ ꯈꯨꯔꯨꯝꯈꯤ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯄꯥꯡꯒꯟ ꯀꯜꯂꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯃꯊꯧꯅꯥ ꯌꯥꯝ ꯂꯩꯈ꯭ꯔꯦ"꯫ ꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯈꯣꯏꯗꯤ꯫ ꯒꯤꯇꯥꯅ ꯍꯥꯏꯔꯦ꯫ "ꯑꯣꯖꯥꯅꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯉꯤꯕ?" ꯔꯣꯍꯤꯠꯅ ꯈꯨꯝꯃꯛꯏ꯫ "ꯏꯃꯥ, ꯑꯩꯅ ꯍꯥꯟꯅ ꯌꯦꯡꯕꯅꯤ, ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕ ꯑꯣꯏꯔꯝꯅꯤ"꯫ ꯃꯥꯏꯕ ꯌꯥꯏꯐꯂꯦꯟꯅ "ꯑꯩ ꯋꯥ ꯃꯈꯥ ꯍꯥꯏꯒꯦ, ꯅꯈꯣꯏ ꯇꯥꯎ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯈꯔ ꯂꯨꯅꯤ, ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯁꯦ ꯁꯤꯅ ꯈꯔ ꯐꯩ, ꯑꯗꯨꯕꯨ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯈꯔ ꯑꯁꯣꯛ ꯑꯄꯟ ꯅꯪꯒꯅꯤ"꯫ ꯔꯣꯍꯤꯠꯅ "ꯑꯣꯖꯥ, ꯑꯩꯕꯨ ꯀꯔꯝ ꯇꯧꯗꯣꯏꯅꯣ?" ꯌꯥꯏꯐꯂꯦꯟꯅ ꯈꯨꯝꯃꯦ꯫ "ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯈꯜꯂꯤꯅꯤ꯫ ꯊꯋꯥꯏ ꯑꯁꯤꯅꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯈꯤꯕ, ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯈꯤꯕ, ꯑꯗꯨꯕꯨ ꯉꯥꯏꯈꯣ, ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤ꯫ ꯅꯈꯣꯏꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯌꯦꯡꯈꯤꯕ ꯃꯥꯏꯕ ꯃꯥꯏꯕꯤꯗꯣ, ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯈꯪꯉꯤꯕ?" "ꯈꯪꯗꯦ, ꯑꯗꯨꯅ ꯀꯩꯒꯤꯅꯣ ꯑꯣꯖꯥ?" "ꯀꯩꯁꯨꯒꯤ ꯅꯠꯇꯦ, ꯑꯩꯁꯨ ꯍꯦꯛꯇ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯣ"꯫ ꯃꯥꯏꯕꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯔꯣꯍꯤꯠꯇꯤ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯛꯑꯦ꯫
ꯃꯥꯏꯕ ꯌꯥꯏꯐꯜꯂꯦꯅ ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯎꯄꯥꯏ ꯑꯃ ꯌꯦꯡꯒꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯩꯅ ꯊꯋꯥꯏꯁꯤꯡ ꯑꯁꯦ ꯂꯣꯏꯁꯤꯟꯒꯅꯤꯀꯣ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯖꯒꯠ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩ ꯄꯨꯡꯁꯨ 10:30 ꯇꯥꯔꯦ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯩꯔꯝꯕꯅꯤ ꯆꯤꯌꯥꯔ ꯑꯃꯗ ꯐꯝꯗꯨꯅ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯇꯨꯡꯗ ꯃꯤꯑꯣꯏ ꯑꯃꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕꯒꯤ ꯁꯥꯎꯟ ꯐꯪꯂꯝꯃꯦ ꯇꯨꯡꯗ ꯁꯠ ꯌꯦꯡꯊꯣꯔꯛꯑꯦ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯀꯩꯅꯣꯗ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯏꯗꯣꯏꯔꯥ ꯃꯁꯤ ꯍꯥꯏꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯦ ꯑꯃꯨꯛꯁꯨ ꯖꯤꯔꯤ ꯖꯤꯔꯤ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯑꯦ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯖꯒꯠ ꯖꯒꯠ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯊꯣꯔꯛꯑꯣ ꯁꯦ ꯂꯥꯛꯑꯣ ꯖꯒꯠ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯤꯍꯨꯟ ꯌꯥꯎꯗꯦ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯃꯤ ꯑꯃꯅ ꯍꯥꯡꯗꯨꯅ ꯆꯪꯉꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ ꯖꯒꯠ ꯋꯥ ꯉꯥꯡꯗꯅ ꯇꯨꯡ ꯍꯜꯂꯒ ꯌꯦꯡꯉꯦ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗ꯭ꯔꯦ ꯖꯒꯠ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯆꯪꯈꯤ ꯑꯗꯨꯒ ꯇꯨꯝꯕ ꯊꯦꯝꯃꯤ ꯑꯗꯨꯕꯨ ꯇꯨꯝꯕꯒ ꯌꯥꯗꯦ ꯖꯒꯠ ꯃꯥꯒꯤ ꯃꯃꯥꯕꯨ ꯀꯧꯔꯦ ꯏꯃꯥ 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 ꯍꯥꯏꯗꯨꯅ ꯀꯧꯔꯦ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯃꯛꯇꯦ ꯖꯒꯠꯀꯤ ꯃꯅꯥꯗ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯅꯨꯄꯤ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯣ ꯀꯞꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯑꯦ ꯖꯒꯠ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯛ ꯑꯗꯨ ꯌꯧꯈ꯭ꯔꯦ ꯃꯥꯒꯤ ꯔꯨꯝꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯖꯒꯠ ꯏꯃꯥ ꯍꯥꯏꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯈꯤ ꯀꯅꯥꯁꯨ ꯇꯥꯔꯝꯗꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯣ ꯈꯪꯗ꯭ꯔꯦ ꯀꯅꯥꯁꯨ ꯇꯥꯍꯟꯈꯤꯗ꯭ꯔꯦ ꯊꯋꯥꯏ ꯑꯗꯨꯅ ꯖꯒꯠ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯣ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤ ꯑꯗꯨꯒ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗꯒꯤ ꯖꯒꯠ ꯂꯪꯊꯈꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯖꯒꯠꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯒ ꯊꯋꯥꯏ ꯑꯗꯨ ꯅꯣꯛꯏ ꯑꯗꯨꯒ ꯊꯋꯥꯏ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯅꯨꯃꯤꯠꯇꯣ ꯑꯁꯨꯝꯅ ꯍꯧꯈꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯁꯥꯟꯇꯣꯁ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩ ꯁꯥꯟꯇꯣꯁꯀꯤ ꯃꯄꯥ ꯇꯣꯝꯕ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯉꯦ ꯑꯗꯨꯒ ꯍꯥꯏꯔꯛꯑꯦ ꯏꯕꯨꯡꯉꯣ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯖꯒꯠꯇꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯅꯦ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯍꯣꯏ ꯕꯕꯥ ꯈꯨꯜꯗꯨꯗ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯂꯥꯡꯂꯦꯟꯗꯤ ꯊꯋꯥꯏ ꯃꯤꯄꯥꯏꯕꯅ ꯂꯣꯏꯔꯦ ꯈꯪꯍꯧꯗꯅ ꯈꯨꯜ ꯑꯁꯤꯗ ꯑꯁꯤꯕ ꯊꯋꯥꯏ ꯂꯥꯛꯂꯒ ꯃꯤꯁꯤ ꯃꯤꯅꯥ ꯇꯧꯔꯛꯄꯁꯤꯗ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯀꯔꯝꯕ ꯊꯧ ꯇꯧꯅꯤ ꯍꯥꯏꯕ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯦ ꯂꯥꯡꯂꯦꯟ ꯁꯥꯟꯇꯣꯁ ꯃꯥꯒꯤ ꯀꯥꯗ ꯁꯨꯝ ꯐꯝꯂꯤꯉꯩ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯑꯦ ꯁꯥꯟꯇꯣꯁ 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 ꯀꯔꯤꯅꯣ ꯈꯪꯗ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯁꯥꯟꯇꯣꯁꯅ ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯑꯩꯕꯨ ꯀꯧꯔꯤꯗꯣ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯍꯥꯏꯔꯣ ꯑꯗꯨꯗ ꯀꯣꯏꯔꯥꯎ ꯂꯥꯎꯗ꯭ꯔꯁꯨ ꯁꯥꯟꯇꯣꯁ ꯋꯥꯁꯤ ꯍꯥꯏꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯁꯥꯟꯇꯣꯁꯁꯨ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯥꯟꯇꯣꯁ ꯊꯣꯡ ꯑꯗꯨ ꯍꯥꯡꯒꯦ ꯈꯜꯗꯨꯅ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯆꯠꯂꯦ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯃꯤ ꯑꯃꯅ ꯏꯟꯕꯒꯨꯝ ꯁꯥꯐꯨ ꯀꯟꯅ ꯏꯜꯂꯛꯑꯦ ꯁꯥꯟꯇꯣꯁ ꯂꯩꯃꯥꯏꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯦ ꯁꯥꯟꯇꯣꯁ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯅ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ ꯁꯥꯟꯇꯣꯁꯇꯨ ꯏꯪꯉꯛꯉꯛꯏ ꯊꯣꯡ ꯑꯗꯨ ꯃꯇꯣꯝꯗ ꯍꯥꯡꯒꯠꯂꯦ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯉꯤ ꯀꯅꯥ ꯆꯪꯉꯛꯀꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯆꯪꯉꯛꯇꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯅꯨꯄꯤ ꯑꯃꯅ ꯆꯪꯉꯛꯏꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯟꯇꯣꯁꯇ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯑꯁꯨꯝꯅ ꯌꯦꯡꯉꯛꯄꯗ ꯁꯥꯟꯇꯣꯁ ꯑꯗꯨ ꯇꯨꯡꯗ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯈꯤ ꯂꯥꯡꯂꯦꯟ ꯇꯞꯅ ꯍꯥꯏꯔꯛꯑꯦ ꯗꯥ ꯁꯥꯟꯇꯣꯁ ꯑꯩꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯃꯣꯏꯗꯧꯔꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯊꯥꯡꯖꯤꯡ ꯏꯄꯥꯅ
ꯑꯩꯒꯤ ꯗꯥ ꯁꯟꯇꯣꯁꯄꯨ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯃꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯥꯏꯕ ꯌꯥꯏꯐꯜꯂꯦ ꯅꯥꯏꯔꯦ ꯔꯣꯍꯤꯠꯇ, ꯏꯕꯨꯡꯉꯣ, ꯑꯩꯅ ꯅꯪ ꯁꯤꯗ ꯂꯩꯍꯜꯂꯤꯁꯦ ꯑꯩꯅ ꯅꯈꯣꯏꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯔꯣꯍꯤꯠꯅ ꯈꯨꯝꯃꯤ, ꯌꯥꯅꯤ ꯑꯣꯖꯥ, ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ, ꯏꯃꯥꯁꯨ ꯌꯨꯝꯗ ꯂꯩꯍꯧꯔꯦ꯫ ꯑꯣꯖꯥ, ꯑꯗꯣ ꯃꯌꯥ ꯍꯣꯏꯁꯤꯕꯨ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ꯭ꯔꯥ? ꯌꯥꯏꯐꯜꯂꯦꯟꯅ ꯈꯨꯝꯃꯤ, ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ꯫ ꯑꯩꯅ ꯁꯤꯗ ꯂꯩꯍꯜꯂꯤꯁꯤꯗꯤ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯅꯤꯡꯕꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯑꯩꯒꯤ ꯍꯩꯖꯕ ꯃꯍꯩ ꯄꯨꯊꯣꯛꯇꯨꯅ ꯅꯈꯣꯏꯒꯤꯗꯃꯛ ꯑꯩ ꯊꯕꯛ ꯍꯧꯔꯒꯦ, ꯑꯗꯨꯒꯤ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ꯫ ꯒꯤꯇꯥ ꯄꯥꯈꯠꯅ, ꯑꯣꯖꯥ, ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯑꯩꯈꯣꯏ ꯍꯦꯛꯇ ꯇꯧꯒꯦ꯫ ꯃꯥꯏꯕ ꯌꯥꯏꯐꯜꯂꯦꯟꯅ ꯋꯥꯔꯤ ꯍꯧꯔꯛꯑꯦ, ꯅꯈꯣꯏ ꯑꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤꯒꯤ ꯃꯌꯨꯝꯗ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯈꯪꯒꯅꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯊꯧꯅꯥ ꯍꯧꯖꯤꯛ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤꯒꯤ ꯐꯤꯕꯝ ꯀꯔꯤꯗ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯒꯅꯤ꯫ ꯑꯗꯨꯗ ꯊꯋꯥꯏ ꯑꯗꯣ ꯀꯌꯥꯝ ꯀꯜꯂꯤ ꯍꯥꯏꯕ ꯈꯪꯒꯅꯤ꯫ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯈꯪꯉꯝꯃꯅꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯁꯤꯈꯤꯕꯗꯣ, ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯝꯃꯅꯤ꯫ ꯑꯅꯤꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯔꯣꯍꯤꯠ ꯑꯃꯗꯤ ꯃꯌꯥ ꯉꯛꯇꯤ ꯉꯛꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯑꯦ꯫ ꯁꯣꯝꯗꯅ ꯁꯟꯇꯣꯁ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯉꯁꯥꯏ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯗꯒꯤ ꯊꯤꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗꯦ꯫ ꯂꯥꯡꯂꯦꯟ ꯃꯁꯥꯃꯛ ꯌꯥꯎꯅ ꯊꯤꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯐꯪꯕꯒꯤ ꯈꯨꯗꯝ ꯐꯪꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯡꯂꯦꯟ ꯃꯁꯥꯗ ꯁꯥꯎꯝ ꯑꯃ ꯐꯪꯂꯝꯃꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯈꯔ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯑꯦ꯫ ꯁꯨꯝ ꯂꯥꯛꯄꯅ ꯁꯨꯃꯥꯡ ꯑꯗꯨ ꯌꯧꯔꯛꯑꯦ꯫ ꯁꯨꯃꯥꯡ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯑꯦ꯫ ꯂꯥꯡꯂꯦꯟꯅ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯣ ꯂꯥꯡꯂꯦꯟ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯁꯨ ꯎꯗꯦ꯫ ꯅꯨꯄꯥꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯃꯁꯥꯗꯣ ꯏꯄꯥꯏ ꯍꯧꯏ꯫ ꯃꯈꯣꯏ ꯈꯔ ꯏꯃꯨꯡꯗ ꯆꯪꯉꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯌꯥ ꯑꯃꯗꯤ ꯔꯣꯍꯤꯠ ꯃꯈꯣꯏ ꯑꯅꯤ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯔꯛꯑꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯆꯪꯉꯛꯑꯦ꯫ ꯑꯉꯛꯄꯅꯤ, ꯐꯤꯉꯧ ꯆꯠꯄꯤ ꯀꯌా ꯑꯃꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯋꯥꯏꯗꯨꯗ ꯂꯩꯕ ꯑꯍꯜ ꯑꯃꯗ ꯍꯪꯉꯤ꯫ ꯔꯣꯍꯤꯠꯅ, ꯃꯥꯃꯥ, ꯀꯅꯥ ꯀꯔꯤ ꯀꯩꯗꯧꯕ ꯌꯥꯎꯕꯒꯦ? ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯦ, ꯏꯕꯨꯡꯉꯣ, ꯉꯔꯥꯡꯁꯦ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤꯗꯣ ꯁꯤꯔꯒ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯒꯤꯅꯤ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯅꯔꯝꯃꯤꯅꯤ꯫ ꯃꯌꯥ ꯑꯃꯗꯤ ꯔꯣꯍꯤꯠ ꯌꯦꯡꯅꯩ, ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯅꯩ꯫ ꯃꯌꯥ ꯉꯛꯅ ꯍꯥꯏ, ꯈꯨꯔꯥ, ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯕꯦꯝꯃ, ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯔꯣꯍꯤꯠꯇꯤ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ, ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯌꯥꯅ ꯃꯈꯥ ꯇꯥꯔꯦ, ꯈꯨꯔꯥ, ꯃꯇꯧ ꯀꯔꯝꯅ ꯁꯤꯕꯅꯤ ꯍꯥꯏꯅꯒꯦ? ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯃꯛꯏ, ꯏꯕꯦꯝꯃ, ꯑꯈꯪ ꯑꯍꯩꯅ ꯍꯥꯏꯕꯗ ꯂꯥꯏ ꯇꯤꯟꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯍꯥꯏꯅꯩꯅꯦ꯫ ꯈꯪꯗ꯭ꯔꯦꯗ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯂꯥꯏ ꯇꯤꯟ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯦ꯫ ꯑꯍꯜ ꯑꯗꯨ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯪꯈ꯭ꯔꯦ ꯃꯌꯥꯝ ꯂꯩꯐꯝꯗꯨꯗ꯫ ꯍꯟꯅ ꯌꯦꯡꯗꯕꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯑꯝꯃꯦ꯫ ꯃꯌꯥ ꯑꯉꯛꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯦ, ꯗꯥ ꯔꯣꯍꯤꯠ, ꯑꯩꯈꯣꯏꯗꯤ ꯀꯔꯝ ꯇꯧꯕꯅꯣ? ꯔꯣꯍꯤꯠꯁꯨ ꯉꯛꯅ, ꯑꯩ ꯈꯪꯗ꯭ꯔꯦ ꯃꯌꯥ, ꯑꯣꯖꯥꯒ ꯇꯥꯟꯅꯔꯁꯤ, ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯃꯊꯥ ꯁꯥꯟꯅ ꯊꯣꯔꯛꯑꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯂꯝꯕꯤꯗ ꯂꯥꯡꯂꯦꯟ ꯊꯦꯡꯅꯔꯦ꯫ ꯂꯥꯡꯂꯦꯟꯅ, ꯔꯣꯍꯤꯠ, ꯔꯣꯍꯤꯠ, ꯅꯪ ꯔꯣꯍꯤꯠ ꯅꯠꯇ꯭ꯔꯣ? ꯔꯣꯍꯤꯠ ꯉꯛꯅ ꯍꯥꯏꯔꯦ, ꯃꯥꯅꯤ, ꯁꯣꯝꯅ ꯀꯅꯥ? ꯑꯩ ꯂꯥꯡꯂꯦꯟ꯫ ꯔꯣꯍꯤꯠꯅ, ꯑꯣ, ꯅꯪ ꯂꯥꯡꯂꯦꯟ? ꯃꯌꯥꯁꯨ ꯉꯛꯅ ꯍꯥꯏꯔꯦ, ꯅꯪ ꯂꯥꯡꯂꯦꯟ? ꯑꯗꯨꯗꯤ ꯅꯪ… ꯃꯥꯅꯤ, ꯑꯩ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯣ ꯑꯩ ꯈꯪꯉꯤ, ꯑꯩ ꯃꯥꯏꯕꯤꯅꯤ꯫ ꯔꯣꯍꯤꯠ ꯍꯔꯥꯎꯅ, ꯑꯗꯨꯗꯤ ꯂꯥꯡꯂꯦꯟ, ꯅꯪ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ꯫ ꯔꯣꯍꯤꯠꯀꯤ ꯋꯥꯗꯣ ꯂꯣꯏꯕ ꯅꯪꯗꯦ꯫
ꯂꯥꯡꯂꯦꯟꯅ ꯐꯠ ꯍꯥꯏꯔꯦ ꯐꯠꯇꯦ ꯅꯈꯣꯏꯅ ꯑꯩ ꯊꯦꯡꯅꯩ ꯍꯥꯏꯅ ꯅꯨꯡꯉꯥꯏꯔꯤꯗꯣ ꯅꯨꯡꯉꯥꯏꯒꯅꯨ ꯑꯩ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯑꯗꯣ ꯑꯆꯝꯕ ꯊꯋꯥꯏ ꯅꯠꯇꯦ ꯉꯁꯤ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯁꯤꯔꯤꯕꯁꯦ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯠꯄꯅꯤ ꯍꯧꯖꯤꯛ ꯁꯥꯟꯇꯣꯁꯄꯨꯁꯨ ꯃꯍꯥꯛꯅ ꯃꯐꯝ ꯈꯪꯗꯅ ꯆꯦꯟꯗꯨꯅ ꯄꯨꯔꯤ ꯁꯥꯟꯇꯣꯁ ꯃꯁꯥꯗ ꯁꯥꯏꯗꯣꯡꯂꯤ ꯈꯪꯉꯕ ꯔꯣꯍꯤꯠ ꯑꯃꯗꯤ ꯃꯌꯥ ꯉꯛꯄꯅ ꯈꯝ ꯊꯦꯡꯅ ꯉꯛꯏ ꯀꯔꯝꯅ ꯁꯥꯟꯇꯣꯁꯄꯨ ꯈꯟꯕꯗ ꯑꯋꯥꯕ ꯃꯥꯏꯕꯗꯣ ꯑꯣꯏꯔꯦ ꯂꯥꯡꯂꯦꯟꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯑꯦ ꯊꯋꯥꯏ ꯑꯗꯨꯒꯤ ꯇꯧꯕ ꯉꯝꯕ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ ꯑꯩꯒꯤ ꯊꯧꯅꯥ ꯂꯩꯇꯦ ꯑꯗꯨ ꯉꯝꯕꯒꯤ ꯍꯧꯖꯤꯛꯁꯨ ꯁꯥꯟꯇꯣꯁ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯩꯗꯤ ꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯅꯣꯏꯅ ꯀꯥꯏꯗ ꯊꯤꯔꯤꯕ ꯂꯥꯡꯂꯦꯟ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯈꯪꯉꯕ ꯅꯈꯣꯏ ꯆꯠꯂꯣ ꯃꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯗꯤ ꯑꯗꯨꯃꯛ ꯃꯐꯝꯗꯨꯗ ꯆꯪꯈ꯭ꯔꯦ ꯃꯌꯥ ꯑꯃꯗꯤ ꯔꯣꯍꯤꯠ ꯑꯉꯛꯄꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯃꯈꯣꯏ ꯁꯤꯗ ꯂꯩꯕꯅ ꯐꯔꯔꯣꯏ ꯈꯜꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯏꯕ ꯌꯥꯏꯐꯂꯦꯟꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯛꯏ ꯌꯥꯏꯐꯂꯦꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯎꯕ ꯀꯔꯤ ꯈꯪꯉꯤ ꯅꯈꯣꯏꯅ ꯆꯠꯂꯨꯕꯗꯣ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ ꯃꯈꯥ ꯇꯥꯔꯦ ꯃꯥꯏꯕꯗꯨꯅꯗꯤ ꯅꯈꯣꯏ ꯑꯅꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝ ꯑꯁꯦ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯍꯥꯏꯕꯗꯤ ꯊꯋꯥꯏꯁꯦ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯐꯔꯦ ꯑꯩꯅ ꯉꯝꯅꯕ ꯇꯧꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯃꯥꯏꯕꯤ ꯆꯪꯔꯤ ꯍꯥꯠꯂꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯊꯋꯥꯏ ꯑꯗꯨꯅꯅꯤ ꯍꯥꯠꯂꯤꯕ ꯅꯈꯣꯏꯒꯤ ꯃꯔꯨꯞꯇꯨꯁꯨ ꯃꯍꯥꯛꯅ ꯆꯪꯗꯨꯅ ꯂꯩꯔꯤ ꯃꯌꯥ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯗꯣꯏꯅꯣ ꯌꯥꯏꯐꯂꯦꯟ ꯑꯋꯥꯕ ꯈꯣꯟꯖꯦꯜꯗ ꯏꯕꯦꯝꯃ ꯅꯪꯒꯤꯗꯤ ꯈꯔ ꯐꯩ ꯏꯕꯨꯡꯉꯣ ꯅꯪꯒꯤꯅꯤ ꯑꯩꯅ ꯊꯋꯥꯏ ꯋꯥꯔꯤꯁꯦ ꯊꯋꯥꯏ ꯑꯁꯦ ꯂꯩꯔꯣꯟ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗ ꯂꯩꯔꯨꯕ ꯊꯋꯥꯏꯅꯤ ꯀꯔꯝꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯅꯣ ꯈꯪꯗ꯭ꯔꯤꯕꯁꯤꯅꯤ ꯀꯔꯤ ꯀꯔꯝꯅ ꯇꯧꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯔꯣꯍꯤꯠ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯔꯦ ꯑꯣꯖꯥ ꯑꯩꯒꯤꯁꯦ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯎꯄꯥꯏ ꯊꯤꯔꯤꯕꯅꯤ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯏꯊꯧ ꯑꯃ ꯇꯧꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯅꯪꯒꯤꯁꯦ ꯑꯉꯥꯡ ꯑꯃꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯊꯋꯥꯏꯅꯣ ꯁꯤꯅꯤ ꯈꯪꯕ ꯉꯝꯗ꯭ꯔꯤꯁꯦ ꯒꯤꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯏꯆꯥꯒꯤꯁꯦ ꯀꯌꯥꯝ ꯂꯨꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯅꯪꯒꯤ ꯏꯃꯥ ꯕꯕꯥ ꯍꯣꯏꯅ ꯈꯪꯉꯕ ꯋꯥꯐꯝꯁꯦ ꯔꯣꯍꯤꯠꯅ ꯈꯨꯝꯃꯤ ꯏꯃꯥ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯋꯥꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯍꯥꯏꯗ꯭ꯔꯤ ꯍꯥꯏꯔꯨꯔꯒ ꯃꯃꯥꯡꯒꯤ ꯑꯣꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯅꯧꯍꯧꯅꯅ ꯍꯥꯏꯅꯔꯅꯤ ꯑꯗꯨꯅ ꯑꯣꯖꯥꯅ ꯑꯗꯨꯝ ꯐꯅꯕ ꯌꯦꯡꯕꯤꯔꯤꯁꯤꯅꯤ ꯏꯃꯥ ꯌꯥꯏꯐꯂꯦꯟ ꯃꯁꯥꯗꯣ ꯁꯥꯎꯝ ꯑꯃ ꯐꯪꯂꯝꯃꯤ ꯌꯥꯏꯐꯂꯦꯟ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯈꯤ ꯑꯗꯨꯒ ꯌꯦꯡꯉꯛꯏ ꯔꯣꯍꯤꯠ ꯍꯣꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯌꯥꯏꯐꯂꯦꯟ ꯇꯞꯅ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯅꯤ ꯑꯗꯨꯕꯨ ꯂꯥꯛꯏꯕꯗꯣ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯑꯗꯨ ꯅꯠꯇꯦ ꯃꯁꯥꯗ ꯊꯋꯥꯏ ꯑꯗꯣ ꯆꯪꯗꯨꯅ ꯂꯩꯔꯤ ꯊꯋꯥꯏ ꯑꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯆꯪꯕ ꯌꯥꯗꯦꯀꯣ ꯃꯍꯥꯛ ꯅꯈꯣꯏꯒꯤ ꯃꯔꯨꯞꯇꯨ ꯅꯠꯇꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯇꯞ ꯇꯞ ꯇꯥꯔꯦ ꯆꯤꯡ ꯑꯗꯨ ꯃꯤ ꯀꯅꯥꯁꯨ ꯆꯪꯕ ꯃꯐꯝ ꯅꯠꯇꯦ ꯆꯤꯡ ꯑꯗꯨꯒ ꯅꯛꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯅ ꯆꯪꯕ ꯀꯤꯅꯔꯕ ꯃꯐꯝꯅꯤ ꯆꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ ꯈꯪꯗ ꯀꯞꯂꯤ ꯑꯗꯨꯒ ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯅꯣꯛꯁꯨ ꯅꯣꯛꯂꯤ ꯈꯣꯟꯖꯦꯜꯗꯣ ꯑꯅꯤ ꯊꯣꯛꯅ ꯍꯥꯏꯔꯛꯏ ꯍꯦ ꯏꯕꯨꯙꯧ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯃꯤ ꯊꯋꯥꯏ ꯑꯣꯏꯅ ꯂꯩꯈꯤꯅꯤ
ꯃꯃꯤ ꯊꯋꯥꯏ ꯑꯣꯏꯅꯤꯡꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯀꯞꯂꯛꯏ ꯊꯋꯥꯏ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯥꯏꯕ ꯌꯥꯏꯐꯜꯂꯦ ꯃꯥꯒꯤ ꯀꯥ ꯑꯃꯗ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯔꯤ ꯔꯣꯍꯤꯠ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯕꯅꯤ ꯃꯥꯏꯕ ꯌꯥꯏꯐꯜꯂꯦ ꯃꯁꯥꯗꯨ ꯅꯤꯛꯏ ꯃꯇꯧ ꯑꯗꯨ ꯎꯔꯤꯕ ꯃꯈꯣꯏꯗꯤ ꯅꯤꯛꯄꯁꯨ ꯌꯥꯎꯔꯤ ꯃꯌꯥꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯏꯗꯣ ꯈꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯏꯕ ꯌꯥꯏꯐꯜꯂꯦꯟꯒꯤ ꯌꯨꯝ ꯑꯗꯣ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯇꯝꯅꯕ ꯍꯧꯔꯛꯏ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯑꯃꯨꯕ ꯑꯉꯥꯡ ꯑꯃꯒꯤ ꯃꯁꯥ ꯃꯥꯟꯕ ꯑꯃ ꯂꯦꯞꯄꯗꯨ ꯎꯕꯗ ꯃꯈꯣꯏꯗꯤ ꯀꯤꯕꯅ ꯃꯁꯥꯁꯤꯡ ꯑꯗꯨ ꯌꯥꯅꯗ꯭ꯔꯦ ꯔꯣꯍꯤꯠ ꯃꯆꯤꯟꯗꯨ ꯇꯞꯅ ꯁꯣꯜꯂꯤ ꯂꯥꯛꯑꯦ ꯊꯋꯥꯏ ꯑꯗꯨꯅ ꯔꯣꯍꯤꯠꯀꯤ ꯉꯛꯁꯝ ꯑꯗꯣ ꯃꯈꯨꯠꯇꯨꯅ ꯅꯝꯗꯨꯅ ꯂꯩꯃꯥꯏꯗꯒꯤ ꯆꯤꯡꯈꯤ ꯃꯥꯏꯕ ꯌꯥꯏꯐꯜꯂꯦ ꯃꯁꯥꯗꯣ ꯆꯤꯡꯕꯒꯨꯝ ꯇꯧꯔꯤ ꯂꯥꯏꯁꯣꯟ ꯑꯀꯟ ꯑꯀꯟꯕ ꯁꯣꯟꯗꯨꯅ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯄꯥꯏꯗꯨꯅ ꯃꯩꯅꯨꯡ ꯑꯗꯨꯗ ꯂꯪꯁꯤꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯦ ꯊꯋꯥꯏ ꯅꯪꯅ ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯕꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯣ ꯍꯥꯏꯌꯨ ꯅꯪꯅ ꯀꯔꯤ ꯄꯥꯝꯕ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯈꯣꯟꯖꯦꯜ ꯑꯅꯤ ꯊꯣꯛꯅ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯊꯋꯥꯏ ꯂꯧꯕ ꯑꯩꯒꯤ ꯑꯅꯤꯡꯕꯗ ꯅꯪꯅ ꯌꯦꯠꯄ ꯉꯝꯂꯣꯏ ꯃꯁꯤ ꯍꯥꯏꯅ ꯃꯥꯏꯕꯗꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯄꯥꯏꯁꯤꯜꯂꯛꯑꯦ ꯃꯥꯏꯕ ꯌꯥꯏꯐꯜꯂꯦꯟꯅ ꯍꯪꯒꯥꯝ ꯃꯔꯨꯗꯣ ꯊꯋꯥꯏ ꯇꯝꯅ ꯂꯪꯉꯛꯏ ꯊꯋꯥꯏ ꯑꯗꯨ ꯍꯪꯒꯥꯝ ꯃꯔꯨꯅ ꯄꯥꯟꯕꯗ ꯄꯥꯏꯊꯣꯛꯈꯤ ꯑꯗꯨꯒ ꯃꯥꯏꯕ ꯌꯥꯏꯐꯜꯂꯦꯟ ꯍꯥꯏꯔꯛꯏ ꯍꯦ ꯑꯁꯤꯕ ꯊꯋꯥꯏ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕꯗꯣ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯈꯪꯉꯕ ꯅꯪ ꯑꯗꯨꯝ ꯃꯥꯏꯊꯤꯕ ꯇꯥꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯍꯟꯐꯝꯗ ꯍꯟꯈ꯭ꯔꯣ ꯊꯋꯥꯏ ꯑꯗꯨ ꯌꯥꯝ ꯍꯩꯅꯗ꯭ꯔꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯦ ꯃꯥꯏꯕ ꯅꯪꯅ ꯉꯝꯃꯒ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯉꯝꯃꯒꯅ ꯅꯪꯕꯨ ꯍꯥꯠꯂꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯊꯋꯥꯏ ꯑꯗꯣ ꯔꯣꯍꯤꯠ ꯇꯝꯅ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯔꯣꯍꯤꯠ ꯃꯁꯥꯗ ꯆꯪꯒꯦ ꯍꯥꯏꯕꯒꯨꯝ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯆꯪꯕꯗꯤ ꯉꯝꯗ꯭ꯔꯦ ꯅꯤꯡꯕ ꯀꯥꯏꯔꯕ ꯊꯋꯥꯏ ꯑꯗꯣ ꯔꯣꯍꯤꯠꯀꯤ ꯃꯈꯣꯡ ꯑꯗꯣ ꯈꯪꯆꯤꯡ ꯆꯤꯡꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯒꯤꯇꯥ ꯋꯥ ꯉꯥꯡꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯃꯃꯤꯠꯇꯣ ꯂꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯌꯥꯗꯤ ꯃꯃꯤꯠ ꯄꯥꯡꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯅꯤꯛꯄꯅꯁꯨ ꯃꯁꯥꯗꯨ ꯌꯥꯗ꯭ꯔꯦ ꯃꯥꯏꯕ ꯌꯥꯏꯐꯜꯂꯦꯟ ꯑꯗꯨꯁꯨ ꯂꯥꯏ ꯈꯨꯔꯨꯝꯃꯤ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯑꯗꯨ ꯍꯦꯟꯅ ꯇꯝꯊꯤꯔꯕ ꯁꯛꯇꯝ ꯑꯃꯗ ꯑꯣꯟꯈ꯭ರೆ ꯑꯀꯟꯕ ꯁꯞꯇ꯭ꯔ ꯑꯃ ꯇꯧꯔꯛꯏ ꯁꯣꯝꯗꯅ ꯁꯟꯇꯣꯁꯅ ꯕꯕꯥ ꯑꯩ ꯇꯨꯝꯃꯒꯦ ꯅꯣꯏꯁꯨ ꯇꯨꯝꯃꯨꯔꯣ ꯂꯥꯡꯂꯦꯟ ꯑꯃꯨꯛ ꯍꯥꯏꯔꯦ ꯁꯟꯇꯣꯁ ꯅꯪ ꯑꯩꯕꯨ ꯁꯥꯎꯔꯤꯔꯣ ꯅꯪꯕꯨ ꯊꯤꯗꯨꯅ ꯐꯥꯏ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯃꯇꯨꯡꯗ ꯊꯤꯔꯣꯏꯒꯦꯕ ꯁꯥꯎꯔꯅꯨꯕ ꯑꯩ ꯁꯥꯎꯗꯦ ꯆꯠꯂꯣ ꯅꯣꯏ ꯑꯩ ꯇꯨꯝꯃꯒꯦ ꯃꯁꯤ ꯍꯥꯏꯅ ꯁꯟꯇꯣꯁ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯥꯝ ꯍꯩꯅꯗꯕ ꯈꯨꯅꯣꯛ ꯑꯃ ꯇꯧꯔꯛꯏ ꯈꯣꯟꯖꯦꯜꯗꯣ ꯑꯅꯤ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯃꯁꯥꯗꯨꯕꯨ ꯂꯥꯏꯔꯣꯟꯅ ꯐꯥꯊꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯁꯟꯇꯣꯁꯀꯤ ꯃꯐꯝꯗꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ ꯈꯪꯍꯧꯗꯦ ꯁꯟꯇꯣꯁꯅ ꯂꯥꯡꯂꯦꯟꯒꯤ ꯉꯛꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯊꯔꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯃꯥꯏꯊꯤꯈ꯭ꯔꯦ ꯃꯥꯏꯕ ꯌꯥꯏꯐꯜꯂꯦꯟ ꯃꯊꯥ ꯁꯥꯏ ꯔꯣꯍꯤꯠ ꯃꯁꯥꯗꯣ ꯇꯞ ꯇꯥꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩ ꯊꯋꯥꯏ ꯑꯗꯨꯅ ꯀꯌꯥꯝ ꯂꯥꯛꯅꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯁꯟꯇꯣꯁꯇꯣ ꯃꯌꯥꯝ ꯆꯪꯗꯅ ꯐꯥꯅꯔꯦ ꯑꯗꯨꯒ ꯊꯧꯔꯤꯅ ꯄꯨꯟꯗꯨꯅ ꯊꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯣ ꯋꯥꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈꯤ ꯅꯣꯡꯁꯨ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯇꯥꯔꯦ ꯑꯌꯨꯛ ꯑꯗꯨꯗ ꯃꯥꯏꯕ ꯌꯥꯏꯐꯜꯂꯦꯟꯒꯤ ꯌꯨꯝ ꯑꯗꯣ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯄꯨꯈꯤꯒꯗꯧꯕ ꯍꯦꯛ ꯃꯥꯜꯂꯦ ꯒꯤꯇꯥꯅ ꯑꯣꯖꯥ ꯃꯥꯏꯕ ꯉꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯃꯨꯛ ꯍꯟꯅꯗꯤ ꯊꯣꯟꯕ ꯄꯥꯝꯗ꯭ꯔꯦ ꯑꯣꯖꯥ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯑꯣꯏꯅ ꯇꯧꯅꯕ ꯇꯧꯁꯤꯗꯣ ꯊꯋꯥꯏ ꯑꯁꯦ ꯍꯦꯛꯇ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯣꯏꯗꯧꯔꯤ ꯉꯔꯥꯡꯁꯨ
ꯃꯥꯅ ꯉꯝꯈꯤ ꯑꯩꯒꯤ ꯑꯋꯥꯕ ꯇꯥꯍꯧꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯦ ꯑꯉꯥꯡ ꯁꯥ ꯅꯃꯤꯠ ꯎꯏꯁꯤꯟꯅꯧ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨꯁꯨ ꯌꯥꯎꯅ ꯃꯃꯤꯠꯇꯨꯗ ꯎꯏꯁꯤꯜꯂꯦ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯑꯦ ꯑꯩ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯅ ꯑꯩ ꯅꯪꯕу ꯉꯥꯏꯔꯝꯃꯤꯅꯤ ꯁꯟꯇꯣꯁ ꯈꯣꯟꯖꯦꯜ ꯑꯅꯤ ꯊꯣꯛꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯒꯅꯨ ꯑꯗꯨꯅ ꯅꯪꯒꯤ ꯍꯦꯟꯅ ꯐꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯃꯤꯠꯇ ꯄꯥꯡꯅꯔꯒ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯋꯥꯗꯤ ꯍꯥꯏꯗꯦ ꯃꯥꯏꯕꯗꯨꯗ ꯅꯪꯅ ꯉꯝꯃꯒ ꯑꯩꯕꯨ ꯍꯥꯠꯂꯨ ꯑꯩꯅ ꯉꯝꯃꯒ ꯅꯪꯕꯨ ꯂꯣꯏꯁꯤꯟꯒꯅꯤ ꯈꯪꯉꯕ ꯃꯁꯤ ꯍꯥꯏꯅ ꯃꯍꯩ ꯃꯁꯤꯡ ꯌꯦꯡꯅꯔꯦ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯉꯥꯏꯍꯥꯛꯇꯤ ꯑꯁꯨꯝꯅ ꯂꯩ ꯁꯣꯝꯗꯅ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯗꯣ ꯂꯩꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯂꯥꯎꯕ ꯈꯣꯡꯕ ꯍꯧꯔꯦ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯈꯨꯜꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯅꯔꯤ ꯆꯤꯡ ꯑꯁꯦ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯃꯊꯤ ꯐꯣꯡꯉꯤꯀꯣ ꯀꯩꯅꯣꯝꯗꯤ ꯁꯣꯏꯗꯅ ꯇꯧꯔꯅꯤꯀꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦꯀꯣ ꯆꯤꯡ ꯑꯁꯦ ꯈꯪꯗ꯭ꯔꯦꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯈꯨꯜ ꯑꯗꯨꯒꯤ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯆꯤꯡꯊꯪꯉꯥꯟꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯝꯃꯤ ꯃꯍꯥꯛꯅ ꯍꯦ ꯏꯕꯨꯙꯧ ꯅꯆꯥ ꯅꯅꯥꯏꯕꯨ ꯀꯟꯕꯤꯌꯨꯀꯣ ꯃꯁꯤ ꯍꯥꯏꯅ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯦ ꯃꯈꯨꯠꯇ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯕ ꯄꯣꯠ ꯈꯔꯁꯨ ꯄꯥꯏꯔꯦ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯦ ꯈꯨꯜ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯄꯁꯨ ꯌꯥꯎꯔꯦ ꯆꯤꯡꯊꯪꯉꯥꯟꯕ ꯈꯪꯁꯨ ꯈꯪꯗꯅ ꯆꯠꯂꯦ ꯆꯤꯡ ꯑꯗꯨ ꯌꯧꯔꯦ ꯊꯋꯥꯏ ꯑꯗꯨꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ ꯄꯦꯟꯅ ꯅꯣꯛꯄꯒꯤ ꯄꯦꯟꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜꯅꯤ ꯇꯥꯔꯤꯕꯗꯣ ꯆꯤꯡꯊꯪꯉꯥꯟꯕ ꯑꯃꯨꯛꯇꯪ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯆꯤꯡ ꯑꯗꯨ ꯀꯥꯈꯤ ꯑꯁꯨꯝꯅ ꯁꯨꯝ ꯀꯥꯔꯛꯄꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ ꯆꯤꯡꯊꯪꯉꯥꯟꯕꯅ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯤꯕꯁꯦ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯌꯣ ꯊꯋꯥꯏ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯊꯥꯗꯣꯛꯄ ꯆꯤꯡꯊꯪꯉꯥꯟꯕꯅ ꯈꯨꯝꯃꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯦ ꯑꯩꯅ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯦ ꯃꯥꯏꯕ ꯑꯃꯅ ꯐꯥꯗꯨꯅ ꯊꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯅꯠꯇꯅ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯃꯥꯏꯕꯗꯣ ꯍꯧꯖꯤꯛ ꯌꯥꯝ ꯂꯨꯅ ꯂꯩꯔꯤ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯍꯥꯏꯌꯨ ꯑꯩ ꯇꯧꯒꯦ ꯊꯋꯥꯏ ꯑꯗꯨꯅ ꯈꯨꯝꯃꯤ ꯑꯩꯅ ꯄꯥꯝꯕ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯩꯕꯨ ꯉꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯁꯤꯇꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯉꯝꯕ ꯅꯠꯇꯦ ꯁꯣꯝꯗꯅ ꯃꯥꯏꯕ ꯌꯥꯏꯐꯜꯂꯦ ꯃꯁꯥꯗꯣ ꯄꯣꯞ ꯇꯥꯔꯦ ꯑꯗꯨ ꯃꯉꯥꯏ ꯁꯥꯟꯇꯣꯁꯁꯨ ꯃꯁꯥꯗꯣ ꯄꯣꯞ ꯇꯥꯔꯝꯃꯤ ꯑꯅꯤꯃꯛ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯤꯕ ꯔꯣꯍꯤꯠ ꯑꯃꯗꯤ ꯃꯌꯥ ꯃꯈꯣꯏ ꯑꯅꯤ ꯃꯥꯏꯕ ꯌꯥꯏꯐꯜꯂꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯃꯥꯏꯕ ꯌꯥꯏꯐꯜꯂꯟꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯦ ꯁꯣꯝꯗꯅ ꯆꯤꯡꯊꯪꯉꯥꯟꯕꯅ ꯑꯩꯅ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯒꯤꯅꯤ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯃ ꯂꯩ ꯃꯗꯨꯅ ꯉꯝꯒꯅꯤ ꯃꯥꯏꯕꯗꯣ ꯆꯤꯡꯃꯤꯅꯤ ꯑꯩꯅ ꯃꯥꯕꯨ ꯀꯧꯒꯦ ꯃꯥꯏꯕꯗꯨꯗꯤ ꯊꯪꯊꯦꯜ ꯀꯧꯋꯦ ꯊꯋꯥꯏ ꯑꯗꯨꯅ ꯄꯥꯎꯈꯨꯝꯂꯛꯑꯦ ꯌꯥꯔꯣꯏ ꯃꯗꯨ ꯑꯩꯅ ꯌꯥꯕ ꯉꯝꯃꯣꯏ ꯉꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯊꯣꯛꯄ ꯉꯝꯃꯣꯏ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ ꯀꯅꯥꯁꯨ ꯉꯝꯃꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ ꯑꯩꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯄ ꯑꯩ ꯉꯝꯒꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯇꯤꯡꯃꯤꯟꯅ ꯌꯦꯡꯉꯛꯏ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯆꯤꯡꯊꯪꯉꯥꯟꯕꯅ ꯅꯪ ꯀꯅꯥꯅꯣ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ ꯑꯩ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯃꯤꯅꯤ ꯆꯤꯡꯊꯪꯉꯥꯟꯕꯅ ꯑꯃꯨꯛꯁꯨ ꯍꯪꯉꯤ ꯅꯪ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯤꯡ ꯕꯤꯖꯦ ꯀꯧꯏ ꯅꯪꯒꯤꯅ ꯆꯤꯡꯊꯪꯉꯥꯟꯕ ꯆꯨꯝꯃꯤꯀꯣ ꯆꯨꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯈꯪꯖꯕ ꯑꯃ ꯂꯩ ꯑꯗꯨꯒꯤꯅꯤ ꯑꯣ ꯅꯪ ꯑꯆꯝꯕ ꯃꯤꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯩ ꯑꯆꯝꯕ ꯃꯤꯃꯛꯇꯤ ꯅꯠꯇꯦ ꯊꯋꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯩ ꯊꯥꯗꯣꯛꯑꯣ
ꯃꯇꯝ ꯑꯁꯦ ꯂꯣꯏꯕꯅ ꯍꯥꯟꯈ꯭ꯔꯅꯤ꯫ ꯁꯣꯝꯗꯅ ꯃꯥꯏꯕ ꯌꯥꯏꯐꯂꯦꯟ ꯇꯞꯅ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯑꯦ ꯑꯗꯨꯒ ꯍꯥꯏꯔꯦ, ꯁꯥꯟꯇꯣꯁꯇꯤ? ꯑꯗꯨꯒ ꯅꯪꯅ ꯀꯅꯥ? ꯃꯥꯏꯕ ꯇꯪꯊꯦꯟꯅ, ꯑꯩ ꯑꯃꯥꯏꯕ ꯊꯪꯊꯦꯟ, ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯄꯅꯦ, ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯁꯤꯗ ꯂꯥꯛꯄꯅꯦ꯫ ꯑꯣ, ꯑꯩꯗꯤ ꯈꯪꯉꯨꯗ꯭ꯔꯦ ꯑꯣꯖꯥ, ꯑꯗꯨ ꯁꯥꯟꯇꯣꯁꯇꯤ? ꯃꯍꯥꯛ ꯆꯠꯈ꯭ꯔꯦ, ꯃꯁꯥꯗ ꯂꯥꯏ ꯅꯨꯡꯁꯤꯠ ꯌꯥꯎꯕꯅ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯩꯁꯨ ꯈꯪꯉꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤ꯫ ꯑꯁꯣꯝꯗꯅ ꯆꯤꯡ ꯑꯗꯣ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯞꯇ꯭ꯔ ꯇꯧꯔꯦ꯫ ꯕꯤꯖꯦꯗꯤ ꯈꯪꯂꯝꯃꯦ ꯉꯁꯤ ꯀꯅꯥꯅꯣ ꯑꯃꯗꯤ ꯁꯣꯏꯔꯣꯏ ꯍꯥꯏꯕ꯫ ꯕꯤꯖꯦꯅ, ꯇꯨ ꯌꯦꯡꯉꯣ, ꯃꯍꯥꯛꯀꯤ ꯃꯃꯤ ꯊꯋꯥꯏꯅꯤ, ꯑꯁꯤ ꯌꯦꯡꯉꯣ꯫ ꯆꯤꯡꯊꯪꯉꯥꯟꯕꯅ, ꯑꯣ, ꯑꯁꯤ ꯑꯣꯏꯔꯦ꯫ ꯈꯪꯍꯧꯗꯦ ꯆꯤꯡꯊꯪꯉꯥꯟꯕꯗꯣ ꯃꯈꯣꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤ꯫ ꯆꯤꯡ ꯑꯗꯨꯗ ꯌꯥꯝ ꯍꯩꯅꯗꯕ ꯈꯨꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯆꯤꯡꯊꯪꯉꯥꯟꯕ ꯃꯈꯣꯡꯗꯨ ꯈꯪꯄꯥꯏ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤ, ꯑꯗꯨꯒ ꯆꯤꯡꯗꯨꯒꯤ ꯃꯄꯥꯜꯗ ꯂꯪꯊꯣꯔꯛꯑꯦ꯫ ꯆꯤꯡꯊꯪꯉꯥꯟꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯇꯥꯔꯛꯑꯦ꯫ ꯈꯨꯜ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯪꯁꯤ ꯀꯗꯥꯏ, ꯆꯠꯊꯣꯛꯁꯤ ꯀꯗꯥꯏ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯇꯟꯖꯥꯁꯤꯗ ꯕꯤꯖꯦꯁꯨ ꯄꯥꯏꯊꯣꯔꯛꯑꯦ, ꯑꯗꯨꯒ ꯊꯋꯥꯏ ꯑꯗꯣ ꯆꯤꯡ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯑꯦ꯫ ꯑꯅꯤꯗꯣ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯑꯗꯣ ꯆꯤꯡꯗꯨꯒꯤ ꯃꯊꯛꯇ ꯄꯥꯏꯈꯠꯂꯦ꯫ ꯌꯥꯏꯁꯅꯥꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯋꯥꯟꯊꯕ ꯃꯤꯁꯨ ꯌꯥꯎꯅꯔꯦ꯫ ꯌꯥꯏꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯥꯏꯕ ꯌꯥꯏꯐꯂꯦꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯥꯏꯈꯤꯔꯝꯃꯦ꯫ ꯁꯣꯝꯗꯅ ꯅꯨꯃꯤꯠꯅ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯝꯕ ꯀꯣꯔꯧꯁꯨ ꯑꯃꯨꯕ ꯅꯣꯡꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯏꯕ ꯇꯪꯊꯦꯟ ꯃꯁꯥꯗ ꯁꯥꯎꯝ ꯑꯃꯗꯤ ꯐꯪꯉꯝꯃꯦ, ꯑꯗꯨ ꯃꯉꯥꯏ ꯃꯥꯏꯕ ꯌꯥꯏꯐꯂꯦꯟꯁꯨ ꯃꯁꯥꯗ ꯁꯥꯎꯝ ꯑꯃꯗꯤ ꯐꯪꯂꯝꯃꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯎꯔꯤꯕ ꯃꯈꯣꯏꯗꯨꯗꯤ ꯑꯉꯛꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯜꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯏꯃꯥꯅꯦ, ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ? ꯂꯥꯛꯑꯣ, ꯏꯃꯥ ꯂꯥꯛꯑꯦ꯫ ꯑꯁꯨꯝꯅ ꯀꯧꯔꯛꯏ꯫ ꯔꯣꯍꯤꯠꯅ, ꯑꯣꯖꯥ, ꯏꯃꯥ ꯂꯥꯛꯑꯦ, ꯑꯩꯕꯨ ꯂꯧ ꯂꯥꯛꯏꯅꯦ, ꯑꯩꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯇꯪꯊꯦꯟꯅ ꯇꯞꯅ ꯍꯥꯏꯔꯦ, ꯏꯕꯨꯡꯉꯣ, ꯂꯥꯛꯏꯁꯦ ꯅꯪꯒꯤ ꯏꯃꯥ ꯅꯠꯇꯦ, ꯂꯥꯛꯏꯕꯁꯦ ꯐꯠꯇꯕ ꯊꯋꯥꯏꯅꯤ꯫ ꯅꯪ ꯊꯣꯛꯑꯣ, ꯑꯗꯨꯒ ꯅꯪꯅ ꯃꯥꯡꯒꯣꯜꯗ ꯂꯩꯌꯨ, ꯑꯗꯨꯒ ꯍꯥꯏꯌꯨ, ꯏꯃꯥ, ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯑꯣꯅ ꯑꯣꯖꯥꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯌꯨ, ꯑꯗꯨꯗ ꯈꯪꯒꯅꯤ ꯅꯪꯅ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ꯫ ꯑꯁꯨꯝꯅ ꯔꯣꯍꯤꯠ ꯃꯄꯥꯜꯗ ꯊꯣꯔꯛꯑꯦ꯫ ꯔꯣꯍꯤꯠꯅ, ꯏꯃꯥ ꯂꯥꯛꯑꯦꯗꯅ, ꯂꯥꯛꯑꯣ ꯏꯃꯥ꯫ ꯄ꯭ꯔꯦꯃꯤꯂꯥꯅ, ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ ꯆꯠꯂꯁꯦ, ꯌꯨꯝꯗꯣ ꯀꯅꯥꯁꯨ ꯂꯩꯍꯧꯗꯦ, ꯑꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ, ꯂꯥꯛꯑꯣ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯑꯣꯖꯥꯅꯁꯨ ꯏꯃꯥ ꯅꯪ ꯎꯅꯅꯤꯡꯉꯦꯅ ꯍꯥꯏꯕꯅꯦ, ꯂꯥꯛꯑꯣ ꯎꯅꯔꯒ ꯆꯠꯂꯁꯤ ꯏꯃꯥ꯫ ꯌꯦꯡꯉꯣꯏ, ꯃꯊꯪ ꯂꯥꯛꯄꯗ ꯎꯅꯔꯁꯤꯅꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯏꯕꯅꯤꯗꯣ ꯃꯄꯥꯜꯗ ꯊꯣꯔꯛꯑꯦ꯫ ꯌꯥꯏꯐꯂꯦꯟꯅ, ꯅꯪ ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯆꯦꯟꯅꯤ? ꯃꯁꯤ ꯍꯥꯏꯔꯒ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ꯫ ꯑꯗꯨ ꯎꯕꯗ ꯊꯋꯥꯏ ꯑꯗꯣ ꯃꯥꯡꯈꯤꯒꯦ ꯇꯧꯔꯛꯑꯦ꯫ ꯃꯇꯧ ꯑꯗꯨ ꯈꯪꯉꯗꯨꯅ ꯃꯥꯏꯕꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯣꯏꯗꯤꯡ ꯑꯗꯣ ꯂꯪꯈꯤ꯫ ꯊꯣꯏꯗꯤꯡ ꯑꯗꯨꯅ ꯄꯥꯟꯕꯗ ꯊꯋꯥꯏ ꯑꯗꯣ ꯐꯥꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯁꯥꯟꯇꯣꯁ ꯇꯞꯅ ꯊꯣꯔꯛꯑꯦ꯫ ꯁꯥꯟꯇꯣꯁ ꯎꯕꯗ ꯊꯪꯊꯦꯟ ꯆꯦꯟꯁꯤꯟꯈꯤ꯫ ꯊꯣꯡꯒꯥꯟꯗ ꯆꯤꯡꯊꯪꯉꯥꯟꯕ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯪꯉꯛꯑꯦ꯫ ꯆꯤꯡꯊꯪꯉꯥꯟꯕ ꯎꯕꯗ ꯃꯥꯏꯕꯅꯤꯗꯨꯗꯤ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯣ ꯃꯥꯡꯈꯤ꯫ ꯆꯤꯡꯊꯪꯉꯥꯟꯕ ꯆꯞ ꯂꯦꯞꯄꯦ꯫ ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ ꯈꯪꯗꯕ ꯑꯃꯅ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯉꯛꯅꯂꯦ꯫ ꯆꯤꯡꯊꯪꯉꯥꯟꯕꯅ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯦ, ꯅꯪ ꯉꯁꯤꯁꯨ ꯁꯤꯗ ꯂꯩꯔꯤ꯫ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯌꯥꯏꯁꯅꯥ, ꯕꯦꯕꯦ, ꯁꯤꯂꯩꯃ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯩ꯫ ꯃꯈꯣꯏ ꯂꯝꯗꯤ ꯃꯥꯟꯅꯗꯦ꯫ ꯌꯥꯏꯁꯅꯥꯅ ꯈꯔ ꯍꯥꯏꯊꯕ ꯈꯨꯜꯗꯒꯤꯅꯤ, ꯕꯦꯕꯦꯅ ꯃꯣꯏꯔꯥꯡꯗꯒꯤ, ꯑꯗꯨꯒ ꯁꯤꯂꯩꯃꯅ ꯊꯥꯡꯒꯗꯒꯤꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ 11-12ꯇꯒꯤ ꯈꯪꯅꯔꯛꯈꯤꯕꯅꯤ, ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩ꯫ ꯌꯥꯏꯁꯅꯥꯅ, ꯅꯣꯏꯗꯤ ꯈꯪꯗꯦ, ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯅꯤ꯫ ꯁꯤꯂꯩꯃꯁꯨ ꯅꯣꯛꯂꯛꯏ꯫ ꯅꯪ ꯂꯣꯏꯔꯒ ꯑꯩ ꯑꯃꯨꯛ ꯇꯥꯔꯦ ꯑꯗꯨꯗꯤ꯫ ꯕꯦꯕꯦꯁꯨ ꯅꯣꯛꯇꯨꯅ ꯈꯨꯝꯃꯦ, ꯍꯥ, ꯅꯣꯏꯅ ꯌꯨꯝ ꯄꯥꯟꯗꯣꯏꯗꯨꯕꯨ ꯅꯣꯏ ꯍꯦꯔꯣꯅ ꯌꯥꯔꯗ꯭ꯔꯣ? ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯃꯁꯤ ꯍꯥꯏꯔꯒ
ꯃꯈꯣꯏ ꯍꯨꯝꯗꯣ ꯅꯣꯛꯏ ꯃꯨꯈꯥꯏꯗ ꯃꯣꯏ ꯑꯍꯨꯝꯁꯦ ꯃꯁꯛꯇꯤ ꯂꯣꯏꯅ ꯐꯖꯩꯀꯣ ꯑꯩ ꯑꯃꯗꯤ ꯀꯣꯏꯗꯕ ꯌꯥꯗꯦ ꯉꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯀꯣꯏꯗꯅꯗꯤ ꯇꯣꯛꯑꯣꯏ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯂꯧꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯤꯌꯣꯀꯥꯟꯇ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯦ ꯕꯦꯕꯦ ꯅꯪ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯦ ꯀꯦꯁ ꯑꯃ ꯄꯥꯏꯔꯝꯕ ꯑꯗꯨꯗꯣ ꯂꯣꯏꯁꯤꯜꯂꯝꯕ ꯑꯗꯨꯒꯤ ꯊꯦꯡꯈ꯭ꯔꯦ ꯁꯤꯂꯩꯃꯅ ꯍꯥꯏꯔꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯌꯦ ꯃꯤꯁꯦ ꯈꯔ ꯈꯔ ꯎꯅꯁꯦ ꯌꯥꯏꯁꯅꯥꯁꯨ ꯍꯥꯏꯔꯦ ꯍꯣꯏꯅꯦ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤ ꯅꯣꯏ ꯑꯩꯈꯣꯏꯒꯤꯅ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ ꯄ꯭ꯔꯤꯌꯣꯀꯥꯟꯇ ꯈꯨꯝꯃꯦ ꯅꯣꯏ ꯍꯦꯔꯣꯗꯤ ꯐꯩꯗ ꯑꯩꯈꯣꯏꯗꯤ ꯑꯍꯤꯡ ꯉꯥꯏꯕ ꯂꯩꯇꯦ ꯑꯗꯨꯗ ꯀ꯭ꯔꯥꯏꯝ ꯊꯣꯛꯑꯦ ꯆꯠꯂꯨ ꯑꯗꯨꯗ ꯆꯠꯂꯨꯅ ꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯕ ꯅꯣꯏꯒꯤꯅ ꯐꯩꯀꯣ ꯁꯤꯂꯩꯃꯅ ꯗꯥ ꯄ꯭ꯔꯤꯌꯣ ꯅꯣꯏꯁꯦ ꯋꯥꯗꯤ ꯋꯥꯔꯝꯅꯤꯕꯣ ꯄꯨꯂꯤꯁꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯉꯝꯃꯣꯏ ꯑꯗꯨꯒꯤ ꯋꯥꯗꯤ ꯈꯜꯂꯨꯅꯦ ꯄꯨꯂꯤꯁꯅꯕꯨ ꯀꯔꯤ ꯇꯧꯔꯨꯅꯤ ꯑꯗꯨꯁꯨ ꯑꯣꯁꯤ ꯀꯔꯤꯕꯨ ꯇꯧꯅꯤ ꯕꯦꯕꯦꯅ ꯗꯥ ꯄ꯭ꯔꯤꯌꯣ ꯆꯠꯂꯁꯦ ꯊꯦꯡꯉꯅꯤ ꯆꯠꯂꯁꯦ ꯏꯆꯟ ꯑꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯆꯠꯈ꯭ꯔꯅꯤꯗꯣ ꯂꯩꯍꯧꯔꯤꯕ ꯑꯅꯤꯗꯣ ꯋꯥ ꯉꯥꯡꯅꯔꯤ ꯃꯤꯒꯤꯗꯤ ꯁꯠ ꯂꯥꯎꯅ ꯂꯧꯕ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯅꯤ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯂꯤꯉꯩ ꯃꯨꯈꯥꯏ ꯍꯣꯏꯁꯨ ꯆꯪꯂꯛꯏ ꯃꯨꯈꯥꯏꯗ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯒꯤꯗꯤ ꯂꯩꯇ꯭ꯔꯣ ꯅꯨꯄꯥꯅ ꯂꯧꯕ ꯂꯥꯛꯇꯦꯅ ꯌꯥꯏꯁꯅꯥꯅ ꯃꯨꯈꯥꯏ ꯍꯥꯏꯕ ꯃꯩꯇꯥꯟꯗ ꯁꯤꯕ ꯃꯥꯟꯕ ꯅꯣꯏꯁꯦ ꯊꯕꯛꯇꯤ ꯂꯩꯇꯕ ꯖꯥꯠꯅꯤ ꯀꯥꯟꯅꯗꯦ ꯊꯕꯛ ꯄꯤꯒꯦ ꯂꯥꯎ ꯉꯝꯕ ꯅꯥꯏꯔꯦ ꯊꯕꯛꯇꯣ ꯀꯣꯟꯅ ꯄꯤꯔꯣ ꯊꯤꯜꯂꯝꯃꯒꯦ ꯂꯥꯛꯑꯣ ꯁꯤꯂꯩꯃꯅ ꯉꯝꯕ ꯍꯥꯏꯕ ꯃꯤ ꯃꯥꯟꯗꯕ ꯌꯥꯔꯦ ꯇꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯑꯦ ꯌꯥꯏꯁꯅꯥ ꯃꯈꯣꯏ ꯃꯔꯤꯗꯣ ꯌꯦꯡꯉꯛꯑꯦ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯌꯥꯏꯁꯅꯥꯅ ꯇꯥꯇꯣꯟ ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ ꯁꯤꯂꯩꯃꯁꯨ ꯙꯥꯆꯧꯕ ꯂꯥꯛꯑꯦ ꯂꯣꯌꯨꯝꯕ ꯈꯨꯝꯃꯦ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯆꯠꯂꯁꯤꯔꯥ ꯃꯅꯤꯁꯨ ꯂꯥꯛꯑꯦ ꯆꯠꯂꯁꯦ ꯍꯣꯏ ꯆꯠꯂꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯔꯤꯗꯤ ꯆꯠꯈ꯭ꯔꯦ ꯃꯨꯈꯥꯏ ꯍꯣꯏꯗꯤ ꯆꯥꯡꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯋꯦ ꯌꯥꯏꯁꯅꯥꯒꯤ ꯌꯨꯝꯗ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯌꯥꯏꯁꯅꯥ ꯁꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯉꯁꯥꯏꯗꯤ ꯑꯩꯒꯤ ꯀꯨꯊꯤ ꯌꯦꯡꯅꯤ ꯍꯥꯏꯔꯝꯗꯥꯏꯅꯦ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥ ꯁꯅꯥꯍꯟꯕꯤꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯀꯨꯊꯤ ꯌꯦꯡꯉꯨꯕꯗ ꯅꯪꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗꯤ ꯂꯥꯏꯔꯤ ꯑꯁꯤ ꯑꯅꯥ ꯉꯥꯛꯇ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤꯅꯤ ꯅꯃꯥ ꯑꯩ ꯀꯣꯛ ꯉꯥꯎꯔꯦꯅꯦ ꯑꯗꯣ ꯏꯃꯥ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯑꯣ ꯀꯩꯗꯣ ꯏꯃꯥ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯦꯕ ꯏꯕꯦꯝꯃ ꯅꯪ ꯅꯁꯥ ꯌꯥꯝ ꯐꯠꯇꯦ ꯊꯥ ꯑꯁꯤꯗ ꯅꯪꯒꯤ ꯃꯪꯊꯣꯡ ꯍꯥꯡꯒꯅꯤꯅ ꯍꯥꯏꯔꯛꯑꯦ ꯀꯩꯅꯣ ꯏꯃꯥ ꯃꯪꯊꯣꯡ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯍꯥꯏꯔꯛꯏꯅꯦ ꯅꯪꯕꯨ ꯆꯠꯅꯕ ꯍꯥꯏꯗꯅ ꯃꯪꯊꯣꯡ ꯍꯥꯡꯈ꯭ꯔꯦ ꯑꯁꯤꯕ ꯃꯐꯝꯗ ꯆꯠꯅꯤ ꯍꯥꯏꯕꯗꯤꯅꯦ ꯅꯪꯕꯣ ꯀꯔꯤꯁꯨ ꯈꯜꯂꯝꯗꯕ ꯌꯥꯏꯁꯅꯥ ꯑꯗꯨ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯏꯃꯥ ꯂꯥꯏ ꯈꯨꯔꯨꯝꯕꯗꯤ ꯑꯗꯨꯅ ꯉꯝꯃꯣꯏ ꯍꯥꯏꯔꯛꯏꯅꯦ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯍꯥꯏꯔꯛꯑꯦ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗ ꯌꯥꯏꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯑꯗꯨ ꯃꯉꯥꯏ ꯁꯣꯝꯗꯁꯨ ꯁꯤꯂꯩꯕꯒꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯅꯤ ꯃꯊꯥ ꯁꯥꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤ ꯁꯤꯂꯩꯃꯒꯤ ꯃꯃꯥꯗꯤ ꯆꯥꯛ ꯊꯣꯡꯉꯤ ꯃꯃꯥ ꯃꯣꯝꯕꯤꯅ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯑꯁꯤꯕ ꯊꯋꯥꯏꯅ ꯁꯦꯟꯅꯔꯦ ꯍꯥꯏꯔꯤꯁꯤꯕꯣ ꯊꯥꯖꯕꯁꯨ ꯉꯝꯗꯦ ꯑꯩꯗꯤ ꯑꯗꯨꯒ ꯊꯥ ꯑꯁꯤꯗ ꯁꯣꯏꯔꯣꯏ ꯍꯥꯏꯔꯤꯁꯤꯕꯨ ꯇꯟꯖꯥꯁꯤꯗ ꯃꯆꯥꯅꯨꯄꯤ ꯁꯤꯂꯩꯃꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯦ ꯑꯗꯨꯒ ꯀꯩꯅꯣ ꯉꯁꯤꯗꯤ ꯇꯨꯃꯤꯟ ꯂꯩꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥ ꯃꯄꯥ ꯊꯣꯏꯕꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯏꯪꯉꯪꯉꯛꯑꯦ
ꯍꯣꯏ ꯂꯩ ꯍꯥꯏꯕꯁꯨ ꯉꯝꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯆꯥꯒꯤ ꯃꯇꯧꯗꯣ ꯈꯪꯕ ꯃꯃꯥꯅ ꯏꯕꯦꯝꯃ ꯂꯩꯔꯒ ꯂꯩ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯈꯪꯅꯕ ꯂꯩꯌꯦ ꯃꯄꯥ ꯊꯣꯏꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯉꯁꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯣꯅ ꯍꯥꯏꯈ꯭ꯔꯣ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯗꯨꯗꯤ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯅꯨꯃꯤꯠꯇꯣ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯀꯣꯂꯦꯖ ꯃꯅꯨꯡꯗ ꯕꯦꯕꯦ ꯌꯥꯏꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯃꯊꯥ ꯁꯥꯅ ꯂꯩꯔꯤ ꯁꯤꯜꯂꯩꯃꯗꯤ ꯃꯅꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯀꯩꯅꯣꯃꯦ ꯅꯣꯏꯅ ꯇꯧꯔꯤꯗꯨꯕꯣ ꯌꯥꯝ ꯐꯨꯅꯤꯡꯉꯤꯀꯣ ꯌꯥꯏꯁꯅꯥꯅ ꯀꯃꯥꯏ ꯍꯥꯏꯅꯤ ꯍꯥꯏꯐꯝꯒ ꯈꯪꯗꯦꯗ ꯀꯩꯅꯣ ꯄꯥꯎ ꯐꯥꯎ ꯍꯥꯏꯗ꯭ꯔꯤ ꯀꯃꯥꯏꯅ ꯍꯥꯏꯐꯝ ꯈꯪꯗꯦꯗꯤ ꯀꯩꯅꯣꯕ ꯕꯦꯕꯦꯅ ꯈꯨꯝꯃꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯅꯣꯏꯗꯒ ꯇꯝꯐꯝ ꯈꯪꯗꯦꯗ ꯌꯥꯏꯁꯅꯥꯅ ꯅꯪꯅ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯑꯁ ꯅꯣꯏꯅ ꯊꯥꯖꯔꯣꯏꯗ ꯀꯩꯅꯣꯍꯦ ꯅꯣꯏ ꯑꯅꯤꯕꯨ ꯍꯥꯏꯗꯤ ꯍꯥꯏꯗꯦ ꯕꯦꯕꯦꯅ ꯇꯞꯅ ꯍꯥꯏꯔꯦ ꯉꯔꯥꯡꯁꯦ ꯏꯃꯥꯅ ꯃꯥꯏꯕꯤ ꯑꯃ ꯌꯦꯡꯉꯨꯏ ꯌꯥꯏꯁꯅꯥ ꯌꯥꯝ ꯈꯪꯅꯤꯡꯅ ꯑꯦ ꯀꯩ ꯍꯥꯏꯔꯛꯀꯦ ꯅꯣꯏꯅ ꯊꯥꯖꯒꯗ꯭ꯔꯥ ꯊꯥꯖꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯑꯁꯤꯕ ꯊꯋꯥꯏꯅ ꯁꯦꯟꯅꯩꯌꯦꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏ ꯌꯥꯏꯁꯅꯥ ꯃꯍꯥꯛꯀꯤꯁꯨ ꯂꯤꯔꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯄꯥꯡꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯃꯈꯣꯏ ꯃꯥꯏꯕꯤꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯦ ꯕꯦꯕꯦꯅ ꯌꯨꯝ ꯑꯗꯨ ꯈꯪꯉꯦ ꯍꯥꯏꯗꯨꯅ ꯂꯥꯛꯑꯦ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯧꯔꯛꯑꯦ ꯃꯈꯣꯏ ꯌꯨꯝꯅ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯃꯥꯏꯕꯤ ꯑꯗꯣ ꯃꯁꯥꯗ ꯁꯥꯎꯝ ꯑꯃ ꯐꯪꯉꯝꯃꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦ ꯉꯥꯏꯈꯣ ꯅꯈꯣꯏ ꯑꯍꯨꯝ ꯏꯁ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯌꯥꯏꯁꯅꯥꯅ ꯈꯪꯅꯤꯡꯅ ꯏꯃꯥ ꯀꯩꯗꯧꯔꯦ ꯃꯥꯏꯕꯤꯗꯨꯅ ꯉꯥꯏꯈꯣꯀꯣ ꯅꯣꯏ ꯑꯗꯨꯗ ꯂꯩꯌꯨ ꯕꯦꯕꯦ ꯇꯞꯅ ꯍꯥꯏꯔꯦ ꯏꯃꯥ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏ ꯑꯍꯨꯝꯁꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯂꯧꯅꯕ ꯍꯥꯏꯗꯨꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯅ ꯁꯦꯟꯅꯔꯤ ꯃꯈꯣꯏꯅ ꯅꯈꯣꯏꯕꯨ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯇꯟꯖꯥ ꯉꯥꯏꯔꯤ ꯂꯥꯏꯆꯠ ꯂꯥꯏꯁꯣꯟꯗ ꯅꯈꯣꯏꯒꯤ ꯃꯄꯣꯛꯁꯤ ꯂꯩ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯧ ꯍꯥꯏꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯀꯔꯝꯅꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯍꯨꯝꯁꯦ ꯇꯥꯏꯕꯪ ꯃꯤꯅꯗꯤ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯊꯋꯥꯏꯁꯦ ꯐꯠꯇꯕ ꯊꯋꯥꯏ ꯑꯣꯟꯒꯅꯤ ꯃꯁꯤꯅꯤ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯀꯔꯤ ꯇꯧꯔꯒ ꯐꯅꯤ ꯍꯥꯏꯕꯗꯣ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯤꯂꯩꯃꯗꯣ ꯀꯞꯄꯛꯑꯦ ꯑꯗꯨ ꯃꯉꯥꯏ ꯕꯦꯕꯦꯁꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯦ ꯑꯗꯨꯕꯨ ꯌꯥꯏꯁꯅꯥꯗꯤ ꯂꯩꯃꯥꯏꯗ ꯋꯥꯟꯊꯈꯤ ꯑꯗꯨꯒ ꯃꯁꯥꯗꯣ ꯃꯊꯦꯛ ꯃꯊꯦꯛ ꯂꯤꯟꯗꯧꯅ ꯊꯦꯛꯏ ꯑꯗꯨ ꯐꯥꯎꯕ ꯃꯥꯏꯕꯤ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯗꯦ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯁꯥꯟꯇꯣꯁ ꯔꯣꯍꯤꯠ ꯃꯌꯥ ꯑꯃꯗꯤ ꯁꯌꯥ ꯃꯈꯣꯏ ꯃꯔꯤ ꯆꯤꯡ ꯑꯃꯗ ꯀꯥꯔꯛꯏ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯃꯗ ꯆꯐꯨ ꯑꯃ ꯐꯨꯝꯂꯝꯃꯦ ꯑꯗꯨꯒ ꯆꯤꯡ ꯑꯗꯨ ꯍꯟꯅ ꯌꯦꯡꯗꯕꯤꯗ ꯇꯨꯃꯤꯟ ꯆꯠꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯁꯌꯥ ꯃꯥꯒꯤ ꯀꯥꯗ ꯁ꯭ꯇꯗꯤ ꯇꯧꯔꯝꯕꯅꯤ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯁꯥꯎꯅ ꯆꯠꯈꯤꯕꯒꯤ ꯊꯤꯟ ꯊꯤꯟꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ ꯁꯌꯥ ꯃꯁꯥꯗꯣ ꯈꯔꯗꯤ ꯆꯤꯡꯅꯩ ꯑꯗꯨꯕꯨ ꯐꯥꯊꯖꯩ ꯀꯔꯤꯁꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯍꯥꯏꯕ ꯅꯪꯍꯧꯗꯦ ꯁꯌꯥ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯁꯌꯦꯡ ꯑꯅꯤꯗꯣ ꯈꯪꯄꯥꯏ ꯄꯥꯏꯈꯤ ꯑꯗꯨꯒ ꯆꯤꯡꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯝꯗꯧꯅ ꯀꯔꯝꯅ ꯁꯤꯔꯤꯅꯣ ꯍꯥꯏꯕ ꯈꯪꯉꯝꯗꯦ ꯁꯌꯥꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯟꯈꯤ ꯃꯥꯏꯕ ꯆꯤꯡꯌꯣꯏꯕ ꯃꯁꯥꯗ ꯈꯔꯗꯤ ꯆꯤꯡꯅꯩ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯔꯣꯍꯤꯠ ꯑꯃꯗꯤ ꯁꯥꯟꯇꯣꯁ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯩꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯌꯥꯏꯁꯅꯥ ꯕꯦꯕꯤ ꯑꯃꯗꯤ ꯁꯤꯂꯩꯃ ꯃꯈꯣꯏ ꯃꯔꯤ ꯆꯤꯡ ꯑꯃꯗ ꯀꯥꯔꯛꯏ ꯀꯔꯤ ꯃꯔꯤꯕꯨ ꯂꯩꯅꯕꯅꯣ ꯈꯪꯗꯦ ꯃꯈꯣꯏ ꯃꯔꯤ ꯁꯨꯝ ꯂꯥꯛꯄꯅ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯌꯧꯔꯛꯏ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯁꯣꯝꯗ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯒꯦꯅ ꯇꯧꯔꯝꯕ ꯃꯥꯏꯕ ꯆꯤꯡꯌꯣꯏꯕ ꯃꯁꯥꯗ ꯏꯆꯤꯡ ꯆꯤꯡꯅꯩ ꯁꯣꯝꯗꯅ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤꯁꯨ ꯃꯁꯥꯗ ꯁꯥꯎꯝ ꯑꯃ ꯐꯪꯂꯝꯃꯤ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤꯅ ꯅꯈꯣꯏ ꯌꯥꯝ ꯍꯩꯁꯤꯡꯅ ꯂꯩꯌꯨꯀꯣ ꯑꯩꯉꯣꯟꯗ ꯁꯥꯎꯝ ꯑꯃ ꯐꯪꯉꯤꯀꯣ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯅꯤꯛꯄ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤꯗꯤ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯆꯪꯈꯤ
ꯑꯗꯨꯒ ꯍꯥꯏꯔꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕ ꯄꯣꯠꯁꯛꯇꯤ ꯏꯕꯦꯝ ꯃꯁꯥ ꯂꯩꯔꯦ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯃꯈꯣꯏ ꯍꯨꯝꯗꯤ ꯏꯉꯛꯉꯛꯏ ꯀꯔꯤꯅꯣ ꯂꯩꯔꯤꯕꯣ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤꯗꯨꯒꯤ ꯋꯥꯗꯨꯗ ꯉꯛꯅ ꯌꯦꯡꯅꯩ ꯌꯥꯏꯁꯅꯥ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯦ ꯏꯃꯥ ꯃꯥꯏꯕꯤ ꯀꯔꯤꯅꯣ ꯂꯩꯔꯤꯕꯣ ꯃꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯌꯥꯏꯁꯅꯥꯗꯣ ꯈꯪꯄꯥꯏ ꯄꯥꯏꯊꯣꯛꯏ ꯃꯥꯏꯕꯤ ꯑꯗꯣ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯉꯤ ꯑꯗꯨꯒ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤ ꯌꯥꯝ ꯊꯨꯅ ꯂꯥꯎ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯦꯟꯁꯤꯜꯂꯛꯏ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯦꯕꯤꯒꯤ ꯃꯈꯣꯡ ꯑꯗꯣ ꯈꯪꯄꯥꯏ ꯄꯥꯏ ꯑꯗꯨꯒ ꯐꯥꯗꯨꯅ ꯊꯝꯈ꯭ꯔꯦ ꯁꯤꯂꯩꯃ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯁꯤꯂꯩꯃ ꯂꯥꯛꯑꯣꯅꯦ ꯃꯇꯝꯁꯤ ꯌꯥꯗ꯭ꯔꯦ ꯃꯪꯂꯝꯕ ꯁꯤꯂꯩꯃꯗꯣ ꯋꯥꯈꯜ ꯈꯪꯂꯛꯂꯥꯏ ꯑꯗꯨꯒ ꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤ ꯁꯦ ꯏꯕꯦꯝꯃ ꯁꯤꯗ ꯐꯝꯃꯨ ꯑꯗꯨꯒꯅꯦ ꯅꯪ ꯁꯤꯒꯤ ꯂꯩꯕꯥꯛꯁꯦ ꯍꯣꯠꯂꯨ ꯍꯥꯏꯕꯗ ꯉꯥꯏꯔꯤ ꯇꯧꯕꯅ ꯍꯟꯈꯤ ꯁꯤꯂꯩꯃꯒꯤ ꯃꯈꯨꯠꯇꯨꯅ ꯂꯩꯃꯥꯏꯗ ꯊꯦꯡꯕꯒ ꯁꯣꯝꯗ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯒꯦ ꯇꯧꯔꯝꯕ ꯃꯥꯏꯕ ꯆꯤꯡꯑꯣꯏꯕ ꯃꯁꯥꯗꯣ ꯏꯆꯤꯡ ꯆꯤꯡꯏ ꯃꯥꯁꯨ ꯈꯪꯏ ꯇꯧꯔꯛꯂꯤꯕ ꯈꯨꯗꯤꯡ ꯄꯨꯡ ꯐꯥꯗꯦ ꯁꯥꯟꯇꯣꯁ ꯑꯃꯗꯤ ꯔꯣꯍꯤꯠ ꯃꯈꯣꯏꯅꯤ ꯌꯧꯔꯛꯄꯒ ꯃꯈꯣꯏꯅꯤ ꯎꯕꯗ ꯃꯥꯏꯕ ꯆꯤꯡꯑꯣꯏꯕ ꯈꯔꯗꯤ ꯐꯥꯊꯖꯩ ꯃꯁꯥꯗꯣ ꯑꯗꯨꯒ ꯁꯥꯟꯇꯣꯁꯅ ꯌꯥꯝ ꯄꯥꯈꯠꯅ ꯑꯣꯖꯥ ꯀꯔꯤ ꯇꯧꯔꯒꯦ ꯑꯩꯈꯣꯏꯕꯨ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯃꯥꯏꯕ ꯆꯤꯡꯑꯣꯏꯕ ꯇꯞꯅ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯧꯔꯤꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯆꯤꯡ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯈꯔꯒ ꯆꯪꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯁꯥꯎꯍꯨꯝ ꯐꯪꯉꯤ ꯔꯣꯍꯤꯠ ꯉꯛꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ ꯑꯣꯖꯥ ꯀꯔꯤꯗꯤ ꯇꯧꯅꯤ ꯑꯩꯈꯣꯏꯒ ꯃꯈꯣꯏꯒ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯏꯕꯗꯨꯒꯤ ꯌꯨꯝꯗꯨꯒꯤ ꯃꯊꯛꯇ ꯈꯜꯂꯤꯕ ꯗꯤꯜ ꯑꯗꯣ ꯃꯤ ꯑꯃꯅ ꯆꯠꯄꯒꯨꯝ ꯇꯧꯔꯦ ꯔꯣꯍꯤꯠ ꯄꯥꯈꯠꯅ ꯀꯩꯅꯣ ꯑꯣꯖꯥ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯆꯤꯡꯑꯣꯏꯕ ꯇꯞꯅ ꯍꯥꯏꯔꯛꯑꯦ ꯍꯦ ꯍꯦ ꯑꯁꯤ ꯌꯦꯡꯉꯨꯅꯦ ꯍꯦꯔꯥ ꯑꯩ ꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯅꯦ ꯃꯣꯏ ꯁꯣꯝꯗꯅ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯑꯃꯗꯤ ꯁꯤꯂꯩꯃ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯕꯅ ꯆꯐꯨꯗꯨ ꯐꯪꯂꯝꯃꯤ ꯆꯐꯨꯗꯨ ꯍꯦꯛ ꯄꯥꯏꯕꯒ ꯕꯦꯕꯦꯗꯣ ꯈꯣꯡꯅꯥꯡ ꯇꯝꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯈꯣꯡꯅꯥꯡ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯈꯪꯄꯥꯏ ꯄꯥꯏꯊꯣꯛꯈꯤ ꯌꯥꯏꯁꯅꯥ ꯈꯣꯡꯅꯥꯡ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯌꯩꯁꯤꯜꯂꯦ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯁꯣꯝꯗꯅ ꯃꯥꯏꯕ ꯆꯤꯡꯑꯣꯏꯕ ꯑꯀꯟ ꯑꯀꯟꯕ ꯂꯥꯏꯁꯣꯟ ꯀꯌꯥ ꯑꯃ ꯁꯣꯜꯂꯦ ꯂꯥꯏꯊꯧꯁꯨ ꯑꯀꯟ ꯑꯀꯟꯕ ꯇꯧꯔꯦ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯑꯃꯗꯤ ꯁꯤꯂꯩꯃ ꯃꯈꯣꯏ ꯑꯅꯤꯅ ꯆꯐꯨꯗꯨ ꯌꯦꯡꯂꯨꯕꯗ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨ ꯃꯇꯦꯛ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯎꯠ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ ꯁꯣꯝꯗꯅ ꯂꯥꯏꯊꯧ ꯇꯧꯔꯝꯕ ꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯗꯣ ꯃꯁꯥꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯗꯨ ꯈꯪꯆꯤꯡ ꯆꯤꯡꯈꯤ ꯀꯥ ꯑꯃꯗ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯈꯤ ꯃꯥꯏꯕ ꯆꯤꯡꯑꯣꯏꯕ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯦ ꯑꯗꯨꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯎꯔꯤꯕ ꯁꯥꯟꯇꯣꯁ ꯑꯃꯗꯤ ꯔꯣꯍꯤꯠ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯤꯛꯄ ꯑꯃꯁꯨ ꯌꯥꯎꯔꯦ ꯁꯣꯝꯗꯅ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯃꯌꯨꯝ ꯌꯧꯔꯦ ꯂꯥꯏꯊꯧ ꯑꯃ ꯂꯣꯏꯔꯦ ꯈꯟꯕꯗ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯌꯥꯏꯁꯅꯥ ꯊꯤꯕ ꯈꯪꯗ꯭ꯔꯤꯁꯦ ꯀꯃꯥꯏ ꯇꯧꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯝꯃꯤ ꯌꯥꯏꯁꯅꯥ ꯈꯣꯡꯅꯥꯡꯗꯒꯤ ꯑꯃꯨꯛ ꯆꯤꯡꯊꯣꯛꯈꯤꯕꯅꯤ ꯁꯤꯂꯩꯃꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯦ ꯏꯃꯥ ꯃꯥꯏꯕꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯀꯔꯤꯒ ꯃꯔꯤ ꯂꯩꯅꯒꯦ ꯌꯥꯝ ꯂꯩꯅꯩ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯍꯥꯠꯈꯤꯅꯤ ꯑꯗꯨꯒꯤꯅꯤ ꯍꯥꯟꯅ ꯇꯧꯍꯧꯕꯅꯤ ꯕꯦꯕꯦꯅ ꯑꯗꯣ ꯏꯃꯥ ꯃꯥꯏꯕꯤ ꯍꯧꯖꯤꯛ ꯌꯥꯏꯁꯅꯥꯁꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯃꯊꯥ ꯁꯥꯟꯅꯔꯤ ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯑꯩꯅ ꯈꯪꯗ꯭ꯔꯤꯁꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯌꯥꯏꯁꯅꯥ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯏꯁꯅꯥ ꯌꯥꯏꯁꯅꯥꯎ ꯕꯦꯕꯦꯅ ꯀꯧꯔꯛꯄꯅꯤ ꯑꯗꯨꯒ ꯕꯦꯕꯦꯗꯣ ꯗꯥꯔꯤ ꯃꯈꯥꯗꯨꯗ ꯀꯨꯝꯊꯈꯤ ꯌꯥꯏꯁꯅꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯌꯦꯡꯉꯤ ꯃꯉꯛꯁꯨ ꯍꯥꯏꯔꯦ ꯂꯥꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯇꯧ ꯕꯦꯕꯦ ꯈꯔ ꯆꯠꯄ ꯍꯧꯕꯒ ꯕꯦꯕꯦꯒꯤ ꯃꯈꯣꯡ ꯑꯗꯣ ꯄꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯆꯤꯡꯈꯤ ꯇꯧꯔꯛꯏꯕꯗꯨ ꯎꯕꯗ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯑꯃꯗꯤ ꯁꯤꯂꯩꯃꯗꯨ ꯇꯨ ꯆꯨꯡꯈꯤ ꯑꯗꯨꯕꯨ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯨꯅ ꯊꯣꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ
ꯑꯩꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ ꯁꯦ ꯅꯪꯅ ꯌꯥꯝ ꯊꯥꯖꯕ ꯃꯤ ꯑꯃꯗ ꯄꯤꯌꯨ ꯑꯗꯨꯒꯅꯦ ꯄꯤꯗ꯭ꯔꯤꯉꯩ ꯋꯥꯔꯤꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯔꯝꯃꯨ ꯆꯠꯂꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯆꯠꯂꯣ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤꯗꯣ ꯂꯩꯃꯥꯏꯗ ꯋꯥꯟꯊꯈꯤ ꯁꯤꯂꯩꯃ ꯑꯀꯤꯕ ꯀꯌꯥꯗ ꯐꯥꯖꯤꯟꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯨꯝꯊꯔꯛꯑꯦ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯝꯄꯥꯛ ꯑꯃꯗ ꯃꯨꯈꯥꯏ ꯑꯃꯗꯤ ꯖꯒꯠ ꯃꯈꯣꯏ ꯈꯔ ꯌꯨ ꯉꯥꯎꯔꯤ ꯃꯈꯣꯏꯅ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ ꯃꯨꯈꯥꯏ ꯑꯃꯗꯤ ꯖꯒꯠ ꯃꯈꯣꯏ ꯑꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯦ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯕꯦꯕꯦ ꯌꯥꯝ ꯋꯥꯅ ꯂꯩꯔꯝꯕꯗꯣ ꯃꯨꯈꯥꯏꯅ ꯑꯦ ꯁꯤꯗꯤ ꯕꯦꯕꯦ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯪ ꯕꯦꯕꯦ ꯅꯠꯇ꯭ꯔꯣ ꯕꯦꯕꯦ ꯀꯞꯂꯤ ꯀꯞꯂꯤ ꯈꯨꯝꯃꯤ ꯃꯥꯅꯦ ꯃꯨꯈꯥꯏ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯄꯥꯡꯒꯦ ꯄꯥꯡꯒꯦ ꯀꯔꯤ ꯃꯇꯦꯡꯅꯣꯅꯦ ꯄꯥꯡꯒꯦ ꯍꯦꯛꯇ ꯍꯥꯏꯌꯨꯁꯦ ꯑꯩ ꯌꯨꯝ ꯐꯥꯎꯕꯗ ꯊꯤꯟꯕꯤꯌꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯣꯏ ꯍꯥꯏꯔꯒ ꯕꯦꯕꯦꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯒꯦ ꯍꯥꯏꯔꯒ ꯄꯨꯔꯒ ꯂꯥꯛꯑꯦ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯃꯈꯣꯏ ꯑꯅꯤꯅ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡ ꯕꯦꯕꯦꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯁꯤꯂꯩꯃ ꯑꯃꯗꯤ ꯃꯅꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯝꯃꯤ ꯃꯅꯤ ꯉꯛꯅ ꯀꯩꯅꯣ ꯁꯤꯂꯩꯃ ꯅꯪꯅ ꯍꯧꯖꯤꯛ ꯎꯅꯁꯦ ꯍꯥꯏꯔꯤꯁꯦ ꯀꯞꯅ ꯀꯞꯅ ꯋꯥꯔꯤꯗꯨ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯉꯝꯕ ꯃꯈꯣꯏ ꯈꯔ ꯆꯤꯡ ꯑꯃꯗ ꯀꯥꯔꯛꯑꯦ ꯉꯝꯕ ꯑꯉꯛꯄ ꯈꯣꯟꯖꯦꯜꯗ ꯌꯥꯏꯁꯅꯥ ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯌꯥꯏꯁꯅꯥ ꯀꯞꯅ ꯀꯞꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯝꯕ ꯈꯝ ꯊꯦꯡꯅ ꯉꯛꯈ꯭ꯔꯦ ꯉꯝꯕ ꯇꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯌꯥꯏꯁꯅꯥꯕꯨ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯨꯈꯠꯈꯤ ꯑꯗꯨꯒ ꯃꯥꯅ ꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯧꯔꯕ ꯃꯇꯨꯡ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯦ ꯅꯥꯀꯟ ꯑꯃꯗꯅ ꯁꯤꯂꯩꯃ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯁꯣꯝꯗꯅ ꯃꯆꯥꯁꯤꯡ ꯑꯗꯣ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏ ꯄꯥꯈꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯑꯦ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯉꯛꯑꯦ ꯎꯔꯦ ꯈꯪꯉꯦ ꯃꯈꯣꯏ ꯑꯍꯨꯝ ꯐꯤꯕꯝ ꯑꯗꯣ ꯑꯁꯤꯕ ꯀꯧꯕ ꯁꯪꯁꯥꯔꯗꯨꯗ ꯂꯩꯔꯝꯃꯤ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯦ ꯅꯈꯣꯏ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯁꯣꯝꯗꯅ ꯔꯣꯍꯤꯠ ꯑꯃꯗꯤ ꯁꯥꯟꯇꯣꯁ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯑꯗꯨꯗ ꯉꯛꯅ ꯆꯪꯉꯛꯄꯅꯦ ꯑꯗꯨꯕꯨ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯥꯏꯕ ꯆꯤꯡꯑꯣꯏꯕ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯗꯤ ꯇꯥꯔꯝꯃꯤ ꯔꯣꯍꯤꯠ ꯌꯥꯝ ꯉꯛꯅ ꯀꯩꯅꯣ ꯚꯥꯏ ꯑꯣꯖꯥꯗꯤ ꯀꯥꯁꯤꯗ ꯅꯠꯇ꯭ꯔꯣ ꯁꯥꯟꯇꯣꯁꯁꯨ ꯉꯛꯅ ꯑꯗꯨꯅꯤ ꯚꯥꯏ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤ ꯑꯃꯅ ꯆꯦꯟꯕꯒꯨꯝ ꯇꯧꯔꯦ ꯔꯣꯍꯤꯠ ꯑꯃꯗꯤ ꯁꯥꯟꯇꯣꯁ ꯃꯈꯣꯏ ꯑꯅꯤ ꯑꯀꯤꯕ ꯀꯌꯥꯗꯣ ꯇꯞꯅ ꯐꯥꯊꯩ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤꯕꯗꯣ ꯊꯧꯔꯤꯗꯣ ꯇꯠꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯦ ꯑꯗꯨꯒ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯤꯡꯈꯤ ꯅꯨꯃꯤꯠꯇꯣ ꯑꯁꯨꯝꯅ ꯍꯧꯈꯤ ꯁꯤꯂꯩꯃ ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯕꯦꯕꯦ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯣ ꯄꯤꯌꯣꯀꯥꯟꯇ ꯑꯃꯗꯤ ꯂꯣꯏꯅꯕꯁꯨ ꯇꯥꯔꯝꯃꯤ ꯉꯔꯥꯡ ꯏꯉꯛ ꯉꯛꯅ ꯆꯪꯈꯤꯕ ꯃꯅꯤꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯟꯊꯗꯦ ꯃꯅꯤ ꯁꯤꯂꯩꯃꯒꯤ ꯌꯨꯝꯗ ꯂꯥꯛꯑꯦ ꯑꯗꯨ ꯃꯉꯥꯏ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯄꯤꯌꯣꯀꯥꯟꯇ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯕꯦꯕꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯗꯨꯗ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯐꯣꯟ ꯇꯧꯅꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯐꯪꯗꯦ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯂꯝꯗꯦ ꯃꯅꯤ ꯇꯞꯅ ꯋꯥꯈꯠꯂꯛꯑꯦ ꯑꯗꯨꯒ ꯍꯥꯏꯔꯦ ꯚꯥꯏ ꯑꯩꯈꯣꯏꯅ ꯐꯅ ꯊꯤꯔꯁꯨ ꯐꯪꯉꯣꯏ ꯂꯣꯏꯌꯨꯝꯕ ꯉꯛꯅꯥꯏꯔꯦ ꯀꯔꯤ ꯀꯔꯝꯅ ꯃꯅꯤꯅ ꯍꯥꯏꯔꯦ ꯃꯁꯤꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯉꯔꯥꯡꯁꯦ ꯁꯤꯂꯩꯃ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯋꯥꯔꯤ ꯈꯔ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯑꯩ ꯆꯤꯡꯅꯩ ꯄꯤꯌꯣꯀꯥꯟꯇꯅ ꯑꯗꯨꯒ ꯉꯁꯥꯏꯅ ꯍꯥꯏꯔꯛꯇꯕ ꯑꯩꯁꯨ ꯀꯥꯎꯔꯨꯔꯦ ꯂꯣꯏꯌꯨꯝꯕꯅ
ꯚꯥꯏ ꯀꯔꯤ ꯋꯥꯅꯣ ꯃꯥꯅ ꯍꯥꯏꯔꯝꯃꯤꯕꯣ? ꯚꯥꯏ ꯆꯠꯅ ꯍꯥꯏꯔꯒꯦ, ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯏꯔꯒꯦ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯅꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯑꯦ꯫ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕ ꯃꯥꯏꯕꯤ ꯑꯗꯣ ꯃꯈꯣꯏ ꯑꯍꯨꯝꯗ ꯎꯕꯗ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯦ꯫ ꯏꯁ, ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯁꯤꯗꯤ? ꯑꯩꯅ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯎꯔꯒ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯑꯆꯝꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯃꯁꯤ꯫ ꯃꯅꯤ ꯇꯞꯅ ꯍꯥꯏꯔꯦ, ꯏꯅꯦ, ꯁꯤꯒꯤ ꯌꯨꯝꯁꯦ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ, ꯃꯥꯅꯤ꯫ ꯅꯈꯣꯏꯅ ꯂꯥꯛꯏꯁꯦ ꯉꯔꯥꯡ ꯃꯥꯡꯈꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯨꯒꯤ ꯅꯠꯇ꯭ꯔꯣ? ꯃꯈꯣꯏ ꯌꯨꯝꯗꯤ ꯏꯉꯛꯉꯛꯏ꯫ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯋꯥ ꯃꯈꯥ ꯇꯥꯔꯦ꯫ ꯃꯈꯣꯏꯅ ꯉꯔꯥꯡ ꯃꯥꯡꯈꯤꯕꯗꯣ ꯑꯩ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯌꯨꯝ ꯍꯤꯡꯗ꯭ꯔꯦ, ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯈ꯭ꯔꯦ꯫ ꯅꯈꯣꯏꯅ ꯐꯅ ꯊꯤꯔꯁꯨ ꯐꯪꯉꯣꯏ, ꯑꯗꯨꯕꯨ ꯃꯇꯝ ꯑꯃ ꯂꯥꯛꯀꯅꯤ, ꯑꯗꯨꯐꯥꯎ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯛꯀꯦ꯫ ꯃꯈꯣꯏ ꯌꯨꯝꯗꯤ ꯑꯉꯛꯄꯗ ꯑꯉꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯃꯈꯣꯏ ꯌꯨꯝꯗꯤ ꯃꯁꯥꯁꯤꯡꯗꯣ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯅ? ꯂꯣꯌꯨꯝꯕꯅ, ꯏꯃꯥ ꯃꯥꯏꯕꯤ, ꯃꯈꯣꯏ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤꯅ, ꯌꯥꯏ, ꯑꯗꯨꯕꯨ ꯉꯝꯃꯣꯏ ꯍꯧꯖꯤꯛꯇꯤ, ꯃꯇꯝ ꯂꯥꯛꯈꯤꯅꯤ, ꯑꯗꯨꯐꯥꯎ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯌꯨꯀꯣ꯫ ꯄꯤꯌꯣꯀꯥꯟꯇꯅ, ꯏꯃꯥ ꯃꯥꯏꯕꯤ, ꯃꯈꯣꯏꯕꯨ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤꯅ ꯈꯨꯝꯃꯦ, ꯍꯥꯏꯒꯦ, ꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯃꯥꯡꯒꯣꯜꯗ ꯀꯥꯁꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯗ ꯀꯥꯏ, ꯑꯗꯨꯒ ꯋꯥꯔꯤ ꯂꯤꯔꯦ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯃꯈꯣꯏ ꯌꯨꯝꯗꯣ ꯇꯨ ꯆꯨꯡꯈꯤ꯫ ꯂꯣꯌꯨꯝꯕꯅ, ꯏꯃꯥ ꯃꯥꯏꯕꯤ, ꯍꯥꯏꯕꯤꯌꯨ, ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯍꯥꯏꯒꯦ, ꯑꯩꯁꯨ ꯉꯔꯥꯡꯇ ꯈꯪꯕꯅꯤ꯫ ꯈꯣꯏꯌꯨꯝ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯏ꯫ ꯑꯩ ꯏꯁꯥꯗ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯩꯅ ꯃꯤꯠ ꯄꯥꯟꯅꯔꯛꯄꯗ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯅꯤ ꯌꯥꯝ ꯈꯪꯅꯤꯡꯅ, ꯀꯅꯥ ꯑꯣꯏꯔꯝꯃꯒꯦ ꯏꯃꯥ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯍꯥꯏꯒꯦ, ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯒꯅꯤ, ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥ ꯆꯤꯡꯉꯣꯝꯕꯤꯅꯤ, ꯃꯥꯅ ꯇꯧꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯅꯤ ꯉꯛꯅꯥꯏꯔꯦ, ꯏꯃꯥꯗꯤ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯏꯆꯥ ꯂꯩꯇꯦ ꯍꯥꯏꯅ ꯇꯥꯏ, ꯑꯗꯨꯒ ꯌꯨꯝꯁꯨ ꯄꯥꯟꯗꯦ ꯍꯥꯏꯅ ꯇꯥꯏ, ꯀꯗꯥꯏꯗꯒꯤ ꯏꯆꯥꯅꯣ? ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤꯅ, ꯆꯨꯝꯃꯤ, ꯑꯩ ꯌꯨꯝ ꯄꯥꯟꯗꯦ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛ ꯂꯩ ꯍꯥꯏꯗꯨꯅꯤ, ꯃꯄꯣꯛ ꯑꯍꯨꯝꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯈꯣꯏ ꯌꯨꯝꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ, ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯃꯇꯧ ꯀꯔꯝꯅ ꯏꯃꯥ? ꯆꯨꯝꯃꯤ, ꯅꯈꯣꯏ ꯑꯍꯨꯝ ꯉꯛꯑꯝꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ, ꯑꯗꯨꯕꯨ ꯋꯥꯔꯤꯁꯦ ꯉꯁꯤ ꯂꯤꯔꯒ ꯂꯣꯏꯔꯣꯏ, ꯑꯗꯨꯅ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯂꯤꯒꯦ꯫ ꯈꯪꯅꯤꯡꯉꯒꯁꯨ ꯈꯪꯕ ꯐꯪꯗꯦ ꯍꯥꯏꯗꯨꯅꯤ꯫ ꯃꯈꯣꯏ ꯌꯨꯝꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ꯫ ꯂꯣꯌꯨꯝꯕꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯍꯧꯔꯦ, ꯄꯥꯎ ꯑꯃ ꯂꯩꯕꯒ ꯄꯤꯔꯛꯀꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯆꯠꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯏꯃꯨꯡꯗ ꯆꯪꯉꯛꯑꯦ꯫ ꯃꯥꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯆꯤꯡꯉꯣꯝꯕꯤ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯃꯁꯥꯗꯣ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯁꯨꯝꯅ ꯆꯤꯡꯉꯣꯝꯕꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤ꯫ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯇꯨ ꯆꯨꯡꯈꯤ꯫ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤꯅ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ? ꯀꯩꯅꯣꯝꯃꯗꯤ ꯇꯧꯔꯅꯤ ꯉꯁꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯑꯗꯣ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯂꯣꯌꯨꯝꯕꯗ ꯐꯣꯟ ꯇꯧꯔꯦ꯫ ꯂꯣꯌꯨꯝꯕꯅ, ꯏꯃꯥ, ꯀꯔꯤ ꯄꯥꯎ ꯂꯩꯔꯒꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ, ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ, ꯅꯈꯣꯏ ꯂꯣꯏꯅ ꯄꯨꯜꯂꯒ ꯂꯩꯀꯣ꯫ ꯂꯣꯌꯨꯝꯕ ꯏꯉꯛꯉꯛꯏ, ꯃꯔꯝꯗꯤ ꯍꯥꯏꯔꯛꯇꯣꯔꯤꯕꯗꯣ ꯀꯔꯤꯅꯣ ꯈꯜꯂꯤ ꯋꯥꯈꯜꯗ꯫ ꯄꯨꯜꯂꯤ ꯏꯃꯥ, ꯀꯔꯤ ꯇꯧꯔꯒꯦ? ꯅꯈꯣꯏ ꯌꯥꯝ ꯍꯩꯁꯤꯡꯅ ꯂꯩꯌꯨꯀꯣ꯫ ꯑꯩꯉꯣꯟꯗ ꯁꯥꯎꯝ ꯈꯔ ꯐꯪꯉꯤ, ꯀꯩꯅꯣꯝꯃꯗꯤ ꯇꯧꯔꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ, ꯑꯗꯨꯅ ꯅꯪꯅ ꯃꯈꯣꯏꯗꯁꯨ ꯍꯥꯏꯌꯨꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯍꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯂꯣꯌꯨꯝꯕꯅ ꯃꯈꯣꯏ ꯑꯅꯤꯗꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯌꯨꯝꯗꯣ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯤ꯫
ꯄꯤꯌꯣꯀꯥꯟꯇꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯀꯥꯒꯤ ꯋꯥꯁꯔꯨꯝ ꯑꯗꯨꯗꯒꯤ ꯃꯤ ꯑꯃꯅ ꯏꯔꯨꯖꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯑꯗꯨꯒ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ ꯗꯥꯏꯔꯦ ꯗꯥ ꯂꯥꯛꯑꯣ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯀꯧꯔꯦ ꯄꯤꯌꯣꯀꯥꯟꯇ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ ꯐꯝꯂꯝꯕꯗꯒꯤ ꯂꯧꯈꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯄꯤꯌꯣꯀꯥꯟꯇ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯥꯒꯤ ꯀꯥꯒꯤ ꯕꯦꯜꯀꯣꯅꯤꯗꯨꯗ ꯃꯃꯤ ꯑꯣꯏꯅ ꯇꯧꯕ ꯑꯃꯅ ꯆꯠꯂꯤꯕꯗꯨ ꯎꯔꯝꯃꯤ ꯄꯤꯌꯣꯀꯥꯟꯇꯅ ꯄꯤꯌꯣꯀꯥꯟꯇ ꯋꯥ ꯉꯥꯡꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯗꯥ ꯄꯤꯌꯣꯀꯥꯟꯇ ꯅꯪ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯑꯩꯅꯦ ꯕꯦꯕꯦꯅꯦ ꯅꯪ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯟꯖꯦꯜ ꯑꯗꯣ ꯈꯣꯟꯊꯥꯡ ꯌꯩꯅ ꯃꯥꯡꯈ꯭ꯔꯦ ꯃꯐꯝ ꯈꯪꯗ ꯄꯤꯌꯣꯀꯥꯟꯇꯅ ꯑꯩ ꯀꯤꯔꯦ ꯑꯩ ꯅꯣꯏꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯑꯩ ꯀꯤꯔꯦ ꯑꯉꯛꯄꯅꯤ ꯍꯧꯖꯤꯛꯇ ꯊꯥꯅ ꯐꯤꯉꯧ ꯁꯥꯅ ꯉꯉꯥꯟꯅꯔꯝꯕ ꯑꯇꯤꯌꯥꯁꯨ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯑꯈꯥꯛ ꯑꯔꯥꯎꯁꯨ ꯌꯥꯎꯅ ꯈꯥꯛꯊꯔꯛꯏ ꯑꯃꯝꯕ ꯑꯇꯤꯌꯥꯒꯤ ꯃꯔꯛꯇ ꯅꯣꯡꯊꯥꯡꯁꯨ ꯌꯥꯎꯅ ꯈꯥꯛꯊꯔꯛꯏ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯀꯌꯥ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯀꯤꯅꯈ꯭ꯔꯦ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯦ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈ꯭ꯔꯦ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯟꯅ ꯀꯥꯏꯗꯣꯡꯂꯤꯕ ꯃꯥꯏꯕ ꯋꯥꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯥꯏꯕ ꯋꯥꯡꯊꯧꯒꯤ ꯃꯅꯥꯛꯇ ꯌꯧꯕꯒ ꯋꯥꯔꯤ ꯂꯤꯔꯦ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯑꯋꯥꯕ ꯈꯣꯟꯖꯦꯜꯗ ꯑꯣꯖꯥ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯣꯖꯥ ꯃꯁꯤ ꯍꯥꯏꯔꯒ ꯋꯥꯗꯣ ꯂꯣꯏꯅ ꯇꯝꯂꯝꯃꯦ ꯈꯪꯉꯦ ꯍꯧꯖꯤꯛꯇꯤ ꯋꯥꯁꯦ ꯑꯔꯥꯏꯕ ꯋꯥꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯃꯥꯏꯕ ꯋꯥꯡꯊꯧꯅ ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯄꯣꯊꯥꯎꯁꯦ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕ ꯋꯥꯡꯊꯧꯅ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯉꯛꯏ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ ꯃꯥꯏꯕ ꯋꯥꯡꯊꯧ ꯃꯁꯥꯗꯣ ꯅꯤꯛꯏ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯦ ꯍꯩꯁ ꯀꯔꯤꯅꯣ ꯃꯁꯤꯗꯤ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯗꯣꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯤꯕ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤꯗꯤ ꯃꯤꯍꯨꯟ ꯌꯥꯎꯗ꯭ꯔꯦ ꯃꯥꯏꯕ ꯋꯥꯡꯊꯧ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯥꯃꯨ ꯃꯌꯥꯗꯣ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯑꯗꯨꯅ ꯍꯦꯛ ꯇꯥꯈꯤꯕꯒ ꯃꯥꯏꯕ ꯋꯥꯡꯊꯧ ꯈꯪꯄꯥꯏ ꯄꯥꯏꯊꯣꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯤꯕ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤꯗꯤ ꯃꯁꯥꯗꯣ ꯅꯤꯛꯈ꯭ꯔꯦ ꯑꯣꯖꯥ ꯀꯔꯤ ꯇꯧꯔꯒꯦ ꯑꯣꯖꯥ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯃꯥꯏꯕ ꯋꯥꯡꯊꯧꯅ ꯉꯥꯏꯈꯣ ꯆꯪꯉꯛꯀꯅꯨ ꯃꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯁꯥꯃꯨ ꯃꯌꯥꯗꯨ ꯌꯦꯡꯉꯤ ꯂꯩꯃꯥꯏꯗ ꯃꯅꯤꯟ ꯀꯥꯟꯅ ꯇꯥꯔꯤꯕꯗꯨ ꯎꯕꯗ ꯃꯥꯏꯕ ꯋꯥꯡꯊꯧ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅ ꯐꯝꯊꯈ꯭ꯔꯦ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤꯅ ꯍꯪꯉꯛꯏ ꯑꯣꯖꯥ ꯀꯩꯗꯧꯕꯤꯔꯒꯦ ꯏꯕꯦꯝꯃ ꯅꯪꯒꯤꯁꯦ ꯈꯔ ꯉꯜꯂꯝꯃꯗꯤ ꯐꯗꯧꯅꯤ ꯑꯩ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯦꯅꯦ ꯁꯤꯗꯤ ꯊꯋꯥꯏ ꯑꯁꯤꯒ ꯂꯝꯕꯥꯅꯕ ꯋꯥꯅꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯍꯥꯏꯒꯦ ꯂꯝꯕꯥꯅꯕ ꯇꯥꯔꯦꯗꯅ ꯑꯩꯁꯨ ꯑꯔꯥꯏꯕ ꯃꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦꯗꯅ ꯑꯣꯖꯥꯅ ꯐꯅꯕ ꯑꯃ ꯇꯧꯕꯤꯔꯣ ꯀꯔꯤꯁꯨ ꯇꯧꯍꯜꯂꯣꯏ ꯑꯩꯒ ꯃꯥꯌꯣꯛ ꯌꯥꯒꯅꯤ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯍꯜꯂꯣꯏꯀꯣ ꯑꯣꯖꯥ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯕ ꯇꯥꯔꯦ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯒꯦ ꯑꯩ ꯇꯧꯔꯛꯀꯦ ꯌꯦꯡꯕꯗ ꯑꯣꯏꯌꯨꯀꯣ ꯁꯣꯝꯗꯅ ꯄꯤꯌꯣꯀꯥꯟꯇ ꯃꯥꯒꯤ ꯀꯥꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯀꯧꯕꯁꯨ ꯇꯥꯔꯝꯗꯦ ꯀꯤꯕꯅ ꯃꯁꯥꯗꯣ ꯅꯤꯛꯂꯦ ꯗꯥ ꯄ꯭ꯔꯤꯌꯣ ꯅꯪ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯑꯩꯅꯦ ꯕꯦꯕꯦꯅꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯈꯪꯗꯦ ꯑꯩ ꯈꯪꯗꯦ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯆꯠꯈ꯭ꯔോ ꯅꯪ ꯏꯃꯥ ꯏꯃꯥ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯀꯔꯤ ꯅꯪ ꯑꯩꯕꯨ ꯈꯪꯗꯦ ꯅꯪ ꯑꯩꯕꯨ ꯈꯪꯗꯦ ꯃꯁꯤ ꯍꯥꯏꯔꯒ ꯕꯦꯕꯦ ꯑꯁꯥꯎꯕꯗ ꯄꯤꯌꯣꯀꯥꯟꯇꯕꯨ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧꯔꯛꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯤꯗ ꯉꯔꯥꯡꯗꯒꯤ ꯊꯤꯔꯛꯄ ꯃꯥꯏꯕ ꯆꯤꯡꯑꯣꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯁꯥꯟꯇꯣꯁ ꯑꯃꯗꯤ ꯔꯣꯍꯤꯠ ꯃꯊꯥ ꯁꯥꯔꯝꯃꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯁꯨ ꯐꯪꯂꯛꯇ꯭ꯔꯕꯗꯨꯗ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯤ
ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯅꯤꯗꯣ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯊꯥ ꯑꯅꯤ ꯍꯧꯈ꯭ꯔꯦ ꯁꯟꯇꯣꯁ ꯔꯣꯍꯤꯠ ꯔꯣꯁꯟ ꯖꯣꯏ ꯃꯌꯥ ꯖꯣꯁꯤ ꯊꯣꯏ ꯑꯃꯗꯤ ꯁꯣꯅꯤꯌꯥ ꯃꯈꯣꯏ ꯅꯤꯄꯥꯜ ꯆꯤꯡ ꯑꯃꯗ ꯀꯥꯔꯛꯑꯦ ꯃꯌꯥꯝ ꯑꯗꯨ ꯁꯨꯝ ꯀꯥꯔꯛꯄꯗ ꯄꯨꯡ 3:30 ꯇꯥꯔꯦ ꯃꯈꯣꯏꯅ ꯁꯨꯝ ꯆꯠꯂꯤꯉꯩ ꯊꯣꯏꯅ ꯄꯥꯈꯠꯅ ꯃꯌꯥꯝ ꯖꯣꯁꯤꯗꯤ ꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯃꯌꯥꯝꯗꯤ ꯉꯛꯅ ꯌꯦꯡꯅꯩ ꯑꯃꯒ ꯅꯥꯔꯛ ꯑꯃꯗꯒꯤ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯖꯣꯁꯤꯅ ꯍꯥꯏꯔꯛꯄꯅꯦ ꯃꯈꯥ ꯇꯥꯔꯦ ꯖꯣꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯩꯔꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯁꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯌꯥꯅꯔꯦ ꯅꯨꯄꯤ ꯑꯅꯤꯅ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯇꯦꯟꯗꯣ ꯈꯜꯂꯤ ꯑꯗꯨꯒ ꯑꯅꯤ ꯑꯃꯅ ꯁꯤꯡ ꯊꯤꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯣꯅꯤꯌꯥꯅ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯨ ꯃꯈꯥ ꯑꯁꯣꯝꯗ ꯈꯨꯜ ꯂꯩꯕ ꯃꯥꯜꯂꯤ ꯂꯝ ꯑꯃ ꯎꯔꯝꯃꯦ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯇꯨꯝꯅꯕ ꯍꯥꯏꯗꯨꯅ ꯇꯧꯅꯔꯛꯂꯦ ꯅꯨꯄꯤ ꯃꯈꯣꯏ ꯄꯨꯟꯅ ꯇꯨꯝꯂꯝꯃꯤ ꯅꯨꯄꯥ ꯃꯈꯣꯏ ꯃꯔꯤꯗꯤ ꯃꯩ ꯊꯥꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯦꯡꯊꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ ꯅꯨꯄꯥ ꯃꯈꯣꯏꯗꯤ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯁꯟꯇꯣꯁꯅ ꯌꯥꯝ ꯉꯛꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯔꯣꯁꯟꯁꯨ ꯍꯥꯏꯔꯤ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯔꯣꯍꯤꯠꯅ ꯍꯥꯏꯔꯤ ꯌꯥꯔꯦꯁꯦ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯑꯩꯈꯣꯏ ꯌꯦꯡꯕ ꯆꯠꯁꯦ ꯍꯥꯏꯔꯣ ꯖꯣꯏꯅ ꯈꯨꯝꯃꯤ ꯑꯗꯨꯅ ꯐꯅꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯕ ꯑꯩꯈꯣꯏ ꯃꯔꯤ ꯁꯨꯔꯤꯁꯤꯗꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯁꯨꯝꯅ ꯆꯠꯀꯦ ꯍꯦꯛ ꯇꯧꯔꯛꯄꯒ ꯖꯣꯁꯤꯒꯤ ꯑꯀꯟꯕ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯂꯥꯎꯔꯛꯏ ꯅꯨꯄꯥ ꯃꯈꯣꯏꯁꯨ ꯇꯥꯗꯨꯅ ꯆꯦꯟꯁꯤꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯦ ꯔꯣꯁꯟꯅ ꯖꯣꯁꯤ ꯀꯩꯗꯧꯔꯦ ꯖꯣꯁꯤ ꯀꯞꯂꯤ ꯍꯥꯏꯔꯤ ꯊꯣꯏ ꯆꯦꯟꯈ꯭ꯔꯦ ꯖꯣꯏꯅ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯀꯗꯥꯏꯗ ꯆꯦꯟꯈ꯭ꯔꯤꯅꯣ ꯃꯌꯥꯁꯨ ꯀꯞꯂꯤ ꯍꯥꯏꯔꯤ ꯉꯁꯥꯏꯗꯩꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯥꯕꯨ ꯐꯥꯔꯤꯁꯦ ꯉꯁꯥꯏꯁꯦ ꯃꯁꯤ ꯍꯥꯏꯔꯒ ꯋꯥꯔꯤꯗꯨ ꯂꯤꯔꯛꯑꯦ ꯃꯈꯣꯏ ꯃꯔꯤꯗꯣ ꯆꯨꯝꯅ ꯇꯨꯝꯅꯔꯝꯕꯅꯤ ꯊꯣꯏꯗꯨ ꯃꯃꯤꯠ ꯐꯠ ꯄꯥꯡꯉꯤ ꯑꯗꯨꯒ ꯇꯨꯝꯂꯤꯕ ꯃꯈꯣꯏ ꯌꯨꯝꯗ ꯌꯦꯡꯉꯤ ꯆꯨꯝꯅ ꯇꯨꯝꯂꯤꯕ ꯁꯣꯅꯤꯌꯥꯕꯨ ꯃꯉꯛꯇ ꯃꯦꯠꯁꯤꯜꯂꯤ ꯁꯣꯅꯤꯌꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕꯤ ꯃꯌꯥꯕꯨ ꯃꯈꯨꯠꯇꯨꯅ ꯁꯦꯠ ꯊꯥꯏ ꯃꯌꯥꯁꯨ ꯃꯃꯤꯠ ꯄꯥꯡꯉꯤ ꯑꯗꯨꯕꯨ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯏꯪꯉꯛꯉꯛꯏ ꯃꯌꯥꯅ ꯊꯣꯏꯕꯨ ꯐꯥꯖꯤꯜꯂꯦ ꯃꯌꯥꯅ ꯍꯥꯏꯔꯦ ꯊꯣꯏ ꯋꯥꯈꯜ ꯇꯥꯔꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯖꯣꯁꯤꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯄꯥ ꯆꯥꯅꯔꯨꯕ ꯍꯦꯛ ꯑꯣꯏꯔꯨꯔꯦ ꯖꯣꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯆꯪꯁꯤꯜꯂꯦ ꯊꯣꯏꯕꯨ ꯐꯥꯔꯦ ꯊꯣꯏꯗꯣ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯖꯣꯁꯤ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯌꯥꯅ ꯀꯞꯂꯤ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯖꯣꯏ ꯁꯥꯎꯔꯝꯗꯥꯏꯔꯦ ꯑꯁ ꯅꯣꯏꯁꯨ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯅꯤ ꯔꯣꯍꯤꯠꯅ ꯇꯞꯅ ꯍꯥꯏꯔꯦ ꯑꯁ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯆꯤꯡ ꯑꯁꯤꯗꯤ ꯀꯩꯅꯣꯝꯗꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ ꯑꯗꯣ ꯊꯣꯏ ꯀꯃꯥꯏꯅ ꯊꯤꯅꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯤꯡ ꯑꯁꯤꯗꯤ ꯑꯔꯥꯏꯕ ꯆꯤꯡꯗꯤ ꯅꯠꯇ꯭ꯔꯦ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯅ ꯈꯪꯉꯤ ꯁꯟꯇꯣꯁꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯣꯏ ꯊꯤꯕꯁꯦ ꯀꯃꯥꯏꯅ ꯊꯤꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯤꯕ ꯁꯤ ꯑꯩꯒꯤ ꯋꯥꯈꯜꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯇꯔꯦꯠꯅ ꯊꯣꯏꯕꯨ ꯊꯤꯔꯦ ꯑꯃꯝꯕꯕꯨ ꯉꯥꯜꯍꯟꯕ ꯉꯝꯂꯤꯕ ꯈꯨꯠꯇ ꯃꯇꯤꯛ ꯆꯥꯔꯕ ꯇꯣꯔꯆ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯊꯣꯏꯕꯨ ꯊꯤꯔꯦ ꯑꯗꯨꯕꯨ ꯐꯪꯉꯝꯗꯦ ꯊꯤꯕ ꯐꯪꯗ꯭ꯔꯕꯗꯨꯗ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗꯨꯗ ꯆꯪꯉꯤ ꯑꯗꯨꯒ ꯋꯥ ꯇꯥꯅꯩ ꯔꯣꯁꯟꯅ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯖꯣꯏꯅ ꯍꯥꯏꯔꯤ ꯍꯌꯦꯡ ꯉꯥꯏꯔꯁꯤ ꯑꯗꯨꯅ ꯐꯅꯤ ꯆꯤꯡ ꯑꯁꯦ ꯈꯔ ꯑꯗꯨꯝ ꯆꯥꯎꯅ ꯎꯏ ꯉꯁꯥꯏ ꯎꯕꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯔꯦꯠꯇꯣ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ ꯇꯨꯝꯕꯁꯨ ꯌꯥꯔꯣꯏ ꯈꯪꯕꯅ ꯃꯩ ꯊꯥꯗꯨꯅ ꯃꯩ ꯌꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ
ꯄꯨꯡ ꯑꯃꯒ ꯃꯤꯅꯠ 15 ꯇꯥꯔꯛꯄꯗꯋꯥꯏꯗꯅꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯦ ꯇꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯃꯌꯥꯝ ꯑꯗꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯝꯅ ꯌꯦꯡꯉꯦ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯃꯃꯤꯠꯃꯛꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯇꯅ ꯉꯥꯏꯔꯕ ꯁꯛꯇꯝ ꯑꯗꯣ ꯃꯌꯥ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ ꯊꯣꯏ ꯑꯗꯨꯗꯤ ꯃꯥꯏꯀꯩ ꯆꯂꯥꯏ ꯈꯪꯗꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯃꯌꯥꯗꯨꯁꯨ ꯄꯥꯏꯊꯣꯔꯛꯑꯦ ꯃꯈꯣꯏꯅ ꯃꯌꯥꯕꯨ ꯐꯥꯖꯤꯜꯂꯦ ꯈꯪꯍꯧꯗꯅ ꯁꯣꯅꯤꯌꯥꯕꯨ ꯈꯪꯆꯤꯡ ꯆꯤꯡꯈꯤ ꯇꯧꯔꯛꯂꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯇꯔꯨꯛꯇꯤ ꯏꯪꯉꯛꯈ꯭ꯔꯦ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯌꯧꯔꯛꯄꯗ ꯁꯣꯅꯤꯌꯥ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯁꯣꯅꯤꯌꯥꯗꯨ ꯂꯧꯈꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯝꯂꯝꯕ ꯒꯥꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯟꯅ ꯂꯩ ꯅꯣꯡꯁꯤꯇꯕꯨ ꯉꯥꯜꯂꯕꯗꯤ ꯈꯟꯗꯨꯅ ꯅꯣꯡꯁꯨ ꯇꯞꯅ ꯉꯥꯜꯂꯦ ꯃꯈꯣꯏꯗꯤ ꯏꯁꯤꯈꯩ ꯇꯨꯝꯂꯦ ꯊꯣꯏꯗꯣ ꯆꯤꯡꯗꯨꯗꯒꯤ ꯀꯨꯝꯊꯔꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯊꯣꯏ ꯑꯗꯨꯗꯤ ꯌꯦꯡꯍꯩꯗ꯭ꯔꯦ ꯃꯃꯥꯏ ꯃꯃꯤꯠ ꯏꯇꯅ ꯉꯥꯏꯔꯦ ꯃꯃꯤꯠ ꯑꯃꯁꯨ ꯀꯥꯏꯈ꯭ꯔꯦ ꯃꯃꯤꯠ ꯑꯃ ꯌꯥꯎꯗꯕ ꯑꯃꯗꯨꯗꯒꯤ ꯏꯁꯨ ꯇꯥꯔꯤ ꯌꯦꯡꯍꯩꯗ꯭ꯔꯦ ꯊꯣꯏꯒꯤ ꯁꯛꯇꯝ ꯑꯗꯣ ꯁꯨꯝ ꯀꯨꯝꯃꯛꯄꯅ ꯌꯧꯔꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕꯗꯨ ꯎꯔꯒ ꯊꯣꯏꯗꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯒꯥꯔꯤꯗꯨꯒꯤ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯏꯇꯅ ꯉꯥꯏꯔꯤꯕ ꯈꯨꯠ ꯑꯗꯨꯅ ꯅꯝꯂꯝꯃꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠꯁꯨ ꯇꯧꯔꯤ ꯔꯣꯍꯤꯠ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯊꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯔꯣꯍꯤꯠꯇꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯊꯣꯏꯗꯤ ꯒꯥꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯦꯜꯂꯤ ꯔꯣꯍꯤꯠꯅ ꯑꯣꯏ ꯅꯣꯏꯕꯨ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯧꯒꯠꯂꯦ ꯎꯔꯦ ꯃꯈꯣꯏꯁꯨ ꯌꯦꯡꯉꯩꯗ꯭ꯔꯕ ꯊꯣꯏꯒꯤ ꯁꯛꯇꯝ ꯑꯗꯣ ꯅꯣꯡꯁꯨ ꯇꯞꯅ ꯉꯥꯜꯂꯦ ꯊꯣꯏ ꯑꯗꯨ ꯂꯩꯃꯥꯏꯗ ꯋꯥꯟꯊꯈ꯭ꯔꯦ ꯇꯟꯖꯥ ꯑꯁꯤ ꯂꯧꯔꯒ ꯊꯣꯏꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯀꯠꯇꯨꯅ ꯄꯨꯈꯤꯔꯝꯃꯤ ꯊꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯏ ꯔꯣꯍꯤꯠ ꯑꯣꯏꯅ ꯍꯥꯟꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯗꯨꯅ ꯊꯧꯔꯝꯗꯤ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯊꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯁꯣꯅꯤꯌꯥ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ ꯁꯣꯅꯤꯌꯥꯅ ꯀꯅꯥ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯁꯣꯅꯤꯌꯥ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯦ ꯀꯅꯥꯅꯣ ꯍꯥ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯔꯨꯝꯗꯨꯒꯤ ꯆꯤꯌꯥꯔ ꯆꯤꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯁꯣꯅꯤꯌꯥꯗꯤ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯑꯁꯨꯝꯅ ꯀꯤꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯁꯤꯔꯤ ꯁꯤꯔꯤ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯁꯣꯅꯤꯌꯥ ꯁꯣꯅꯤꯌꯥ ꯅꯪ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯑꯁꯨꯝꯅ ꯀꯧꯔꯛꯏ ꯁꯣꯅꯤꯌꯥꯗꯤ ꯃꯤꯍꯨꯜ ꯌꯥꯎꯗ꯭ꯔꯦ ꯀꯤꯕꯅ ꯋꯥ ꯐꯥꯎꯕ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯁꯣꯅꯤꯌꯥꯕꯨ ꯀꯥꯆꯤꯜ ꯑꯃꯗ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯈꯤ ꯁꯣꯅꯤꯌꯥ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯏꯃꯥ ꯍꯥꯏꯅ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯁꯣꯅꯤꯌꯥ ꯃꯥꯒꯤ ꯀꯥꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯁꯥꯟꯇꯣꯁ ꯃꯈꯣꯏꯁꯨ ꯄꯥꯎ ꯇꯥꯔꯝꯃꯤ ꯁꯣꯅꯤꯌꯥ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯌꯥꯎꯔꯝꯃꯤ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯏꯅꯔꯤ ꯅꯨꯄꯤ ꯑꯃꯅ ꯏꯅꯝꯃ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯏꯁꯥꯁꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯃꯤ ꯉꯔꯥꯡꯇꯅꯤ ꯂꯝ ꯀꯣꯏꯕ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯗꯣ ꯉꯔꯥꯡꯇꯅꯦꯕ ꯑꯁꯨꯝꯅ ꯍꯥꯏꯅ ꯍꯥꯏꯅ ꯂꯣꯏꯈ꯭ꯔꯦ ꯁꯪꯁꯀꯥꯔ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯣꯁꯟꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯖꯣꯏꯁꯨ ꯍꯥꯏꯔꯦ ꯈꯪꯗ꯭ꯔꯦ ꯇꯧꯔꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯑꯗꯨꯕꯨ ꯁꯣꯅꯤꯌꯥꯒꯤ ꯃꯤꯁꯤꯁꯤꯗꯤ ꯌꯥꯝ ꯆꯤꯡꯅꯩ ꯑꯩꯗꯤ ꯁꯥꯟꯇꯣꯁꯅ ꯍꯥꯏꯔꯦ ꯆꯤꯡꯅꯩ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯤ ꯐꯔꯦ ꯌꯨꯝ ꯌꯨꯝꯗ ꯍꯟꯅꯔꯁꯦ ꯑꯗꯨꯒ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯈꯟꯅꯔꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯖꯣꯏ ꯃꯇꯣꯝꯗ ꯂꯝꯕꯤꯗ ꯆꯠꯂꯦ ꯁꯨꯝ ꯆꯠꯂꯤꯉꯩ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯖꯣꯏ ꯏꯉꯛꯉꯛꯏ ꯄꯨꯡꯁꯨ 7 ꯇꯥꯔꯦ ꯖꯣꯏ ꯍꯟꯅ ꯌꯦꯡꯗꯕꯤ ꯆꯠꯂꯦ ꯌꯨꯝꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯆꯠꯂꯤꯕꯗꯣ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗꯦ ꯑꯗꯨꯒ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯖꯣꯏ ꯅꯪ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯍꯥ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯃꯁꯤ ꯍꯥꯏꯔꯒ ꯖꯣꯏ ꯍꯟꯅ ꯌꯦꯡꯗꯕꯤ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯉꯛꯏ
ꯁꯨꯝ ꯆꯠꯂꯤꯉꯩ ꯖꯣꯏꯒꯤ ꯈꯣꯡꯗ ꯖꯧ ꯖꯧ ꯂꯥꯎꯕ ꯈꯨꯠ ꯑꯃꯅ ꯈꯪꯄꯥꯏ ꯄꯥꯏꯔꯦ꯫ ꯖꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦ, ꯋꯥ ꯐꯥꯎꯕ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯑꯁꯨꯝꯅ ꯃꯈꯣꯡ ꯑꯗꯨ ꯌꯦꯡꯉꯤ꯫ ꯈꯪꯍꯧꯗꯅ ꯈꯣꯡꯗꯨ ꯆꯤꯡꯈꯤ ꯖꯣꯏꯒꯤ꯫ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯈꯤ, ꯑꯗꯨꯃꯛ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯁꯨꯝꯅ ꯍꯧꯈꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜꯅ ꯋꯥꯀꯤꯡ ꯆꯠꯄ ꯃꯈꯣꯏꯅ ꯊꯦꯡꯅꯔꯦ ꯖꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ꯫ ꯍꯥꯏꯅ ꯈꯪꯅꯔꯦ ꯖꯣꯏ ꯁꯤꯔꯝꯃꯦ ꯍꯥꯏꯕꯁꯦ ꯔꯣꯍꯤꯠ, ꯁꯥꯟꯇꯣꯁ, ꯃꯌꯥ, ꯔꯣꯁꯟ ꯑꯃꯗꯤ ꯖꯣꯁꯤꯁꯨ ꯃꯈꯣꯏꯁꯨ ꯇꯥꯔꯝꯃꯤ꯫ ꯖꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯃꯈꯣꯏ ꯄꯨꯟꯅ ꯌꯥꯎꯔꯝꯃꯤ꯫ ꯃꯊꯧ ꯃꯉꯝꯗꯣ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯁꯨꯝ ꯂꯩꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯉꯥꯗꯣ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯐꯣꯟꯗ ꯀꯟꯐ꯭ꯔꯦꯟꯁ ꯊꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7ꯃꯨꯛ ꯇꯥꯔꯦ꯫ ꯔꯣꯁꯟꯅ "ꯍꯧꯖꯤꯛꯄꯨ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯅꯣ?" ꯖꯣꯁꯤꯅ ꯈꯨꯝꯃꯤ, "ꯀꯩꯅꯣ ꯀꯃꯥꯏ ꯇꯧꯅꯤ ꯍꯥꯏꯒꯦ? ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯥꯏꯕꯔꯥ ꯃꯥꯏꯕꯤꯔ ꯑꯃ ꯊꯤꯒꯗꯕ." ꯃꯌꯥꯅ ꯈꯨꯝꯃꯤ, ꯖꯣꯁꯤꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤ, ꯑꯁꯤꯅ ꯐꯅꯤ." ꯔꯦꯠꯁꯨ ꯍꯥꯏꯔꯦ, "ꯍꯣꯏ, ꯍꯌꯦꯡꯁꯦ ꯆꯥꯛ ꯇꯣꯛꯑꯒ ꯑꯃꯨꯛ ꯄꯨꯜꯂꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯐꯝꯗ." ꯑꯁꯨꯝꯅ ꯌꯥꯅꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯔꯣꯁꯟ ꯃꯥꯒꯤ ꯃꯅꯥꯛꯇꯨꯗ ꯃꯤ ꯑꯃꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦ꯫ ꯔꯣꯁꯟ ꯑꯉꯛꯄ ꯈꯣꯟꯖꯦꯜꯗ, "ꯃꯌꯥꯝ, ꯃꯈꯣꯜ ꯑꯃ ꯇꯥꯕ꯭ꯔꯥ?" ꯁꯥꯟꯇꯣꯁꯅ ꯈꯨꯝꯃꯤ, "ꯀꯔꯤ ꯃꯈꯣꯜꯅꯣ? ꯇꯥꯗꯦ." ꯔꯣꯁꯟ ꯃꯥꯒꯤ ꯀꯥꯗ ꯃꯤ ꯑꯃꯅ ꯁꯥꯎꯅ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯑꯦ꯫ ꯍꯟꯗꯛꯇꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯃꯈꯣꯏꯁꯨ ꯇꯥꯔꯝꯃꯤ꯫ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯁꯤꯔꯤ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯃꯅ, "ꯔꯣꯁꯟ, ꯊꯣꯡ ꯍꯥꯡꯉꯣ." ꯃꯁꯤ ꯍꯥꯏꯔꯒ ꯀꯧꯔꯦ꯫ ꯔꯣꯁꯟ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ꯫ ꯔꯣꯁꯟ ꯃꯤꯅ ꯀꯧꯕ ꯇꯥꯈꯤꯗ꯭ꯔꯦ꯫ ꯁꯥꯟꯇꯣꯁꯅ, "ꯔꯣꯁꯟ, ꯅꯪ ꯀꯩꯁꯨ ꯇꯧꯗꯦꯀꯣ?" ꯃꯌꯥꯝꯅ ꯃꯊꯪ ꯀꯧꯔꯛꯄꯗꯣ ꯇꯥꯈꯤꯗ꯭ꯔꯦ ꯔꯣꯁꯟ꯫ ꯖꯣꯁꯤꯗꯣ ꯇꯥ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯥꯏꯅ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯔꯣꯁꯟꯗꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯖꯣꯁꯤꯗꯣ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯑꯔꯩꯕ ꯁ꯭ꯄꯤꯗꯇ ꯊꯧꯔꯛꯑꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯈꯪꯂꯦꯞ ꯂꯦꯞꯈꯤ꯫ ꯐꯨꯜ ꯁ꯭ꯄꯤꯗꯇ ꯊꯧꯔꯛꯄ ꯖꯣꯁꯤꯗꯣ ꯒꯥꯔꯤꯗꯒꯤ ꯄꯥꯏꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯂꯝꯕꯤꯗ ꯁꯤꯠꯂꯦ꯫ ꯖꯣꯁꯤ ꯈꯨꯗꯛꯇ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯀꯥꯏꯅꯈꯤ꯫ ꯔꯣꯁꯟ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦ꯫ ꯑꯗꯨꯒ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯖꯔꯝꯃꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯁꯨꯝꯅ ꯇꯞꯅ ꯅꯣꯡꯉꯥꯜꯂꯛꯑꯦ꯫ ꯖꯣꯁꯤ ꯑꯃꯗꯤ ꯔꯣꯁꯟ ꯃꯈꯣꯏ ꯑꯅꯤ ꯁꯤꯔꯝꯃꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯧ ꯃꯉꯝ ꯁꯪꯁꯀꯥꯔ ꯂꯣꯏꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯨꯃꯤꯠꯇꯨꯗ ꯃꯥꯏꯕ ꯑꯃ ꯊꯤꯈꯤ꯫ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯃꯥꯏꯕ ꯆꯤꯡꯑꯣꯏꯕ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯋꯥꯕ ꯀꯌꯥꯕꯨ ꯃꯥꯅ ꯉꯥꯛꯄꯤꯔꯛꯑꯦ꯫ ꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯅ ꯍꯥꯏꯗꯨꯅ ꯁꯌꯥ ꯀꯧꯕꯤ ꯑꯃꯒ ꯃꯈꯣꯏ ꯃꯔꯤ ꯆꯤꯡ ꯑꯃꯗ ꯀꯥꯈꯤ꯫ ꯑꯗꯨꯒ ꯆꯐꯨ ꯑꯗꯨ ꯐꯨꯝꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯁꯌꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯁꯨꯝꯅ ꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯄꯗ ꯌꯥꯏꯁꯅꯥ, ꯕꯦꯕꯦ, ꯁꯤꯂꯩꯃ ꯑꯃꯗꯤ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯃꯈꯣꯏ ꯃꯔꯤ ꯆꯤꯡ ꯑꯗꯨꯗ ꯀꯥꯔꯛꯈꯤ꯫ ꯊꯧ ꯑꯃ ꯄꯥꯡꯅꯕꯒꯤꯗꯃꯛ ꯆꯐꯨꯗꯣ ꯂꯧꯊꯣꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯈꯤ꯫ ꯌꯥꯏꯁꯅꯥ, ꯕꯦꯕꯦ ꯑꯃꯗꯤ ꯁꯤꯂꯩꯃ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯔꯤ ꯑꯁꯨꯝꯅ ꯂꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯗ ꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯗꯣ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯀꯃꯥꯏꯅ ꯊꯤꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ꯫ ꯇꯟꯖꯥꯁꯤꯗ ꯇꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ, "ꯏꯕꯨꯡꯉꯣ ꯑꯅꯤ, ꯅꯈꯣꯏ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯑꯩꯅ ꯐꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯕꯗꯤ꯫ ꯑꯗꯨꯕꯨꯅꯦ, ꯊꯋꯥꯏ ꯑꯗꯣ ꯅꯣꯡꯃꯗꯤ ꯂꯥꯛꯈꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄ ꯑꯃꯗꯤ ꯑꯣꯏꯔꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯁꯤꯒꯅꯤ, ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯋꯥꯕ ꯇꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨꯅ ꯁꯥꯐꯣꯡꯂꯛꯄꯗ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯑꯣꯏꯔꯗꯤ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ." ꯔꯣꯍꯤꯠꯅ, "ꯑꯗꯨꯒ ꯑꯣꯖꯥꯅ ꯉꯔꯥꯡꯗꯒꯤ ꯃꯥꯡꯉꯨꯔꯤꯁꯤꯅ ꯀꯗꯥꯏꯗ ꯃꯥꯡꯉꯨꯒꯦ ꯑꯣꯖꯥ?" ꯁꯥꯟꯇꯣꯁꯅꯁꯨ,
ꯑꯩꯈꯣꯏꯗꯤ ꯑꯣꯖꯥꯕꯨ ꯊꯤꯕꯗ ꯌꯨꯝꯗꯒ ꯍꯟꯗ꯭ꯔꯦ꯫ ꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯅ ꯑꯩꯅ ꯉꯔꯥꯡ ꯃꯥꯡꯉꯤꯗꯣ ꯊꯋꯥꯏ ꯑꯗꯨꯅ ꯑꯩꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧꯔꯛꯄꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯂꯝꯗ꯭ꯔꯦ꯫ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯇꯝ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯤꯌꯣꯀꯥꯟꯇꯗꯣ ꯌꯥꯝ ꯋꯥꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯉꯤ, ꯑꯗꯨꯒ ꯀꯧꯔꯦ, ꯏꯃꯥ, ꯏꯃꯥ꯫ ꯄꯤꯌꯣꯀꯥꯟꯇꯒꯤ ꯃꯃꯥꯅ ꯏꯆꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯏꯆꯥꯅ ꯀꯟꯅ ꯂꯥꯎꯔꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄꯗ ꯅꯪꯗꯤ ꯋꯥꯈꯜ ꯃꯥꯡꯉꯒ ꯇꯥꯔꯒ ꯂꯩꯔꯝꯃꯦ ꯃꯈꯥꯗ꯫ ꯄꯤꯌꯣꯀꯥꯟꯇꯒꯤ ꯃꯄꯥꯅ ꯌꯥꯔꯦ ꯃꯃꯥ, ꯇꯣꯛꯑꯣ, ꯏꯆꯥꯁꯦ ꯐꯖꯅ ꯄꯣꯊꯥꯖꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ꯫ ꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯅ ꯇꯧꯗꯨꯅ ꯊꯋꯥꯏ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯥꯏꯕ ꯋꯥꯡꯊꯧ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯅꯪꯍꯧꯗꯦ, ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯀꯩꯅꯣꯗ, ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕꯁꯨ ꯂꯩꯔꯝꯃꯤꯗꯅ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯈꯔꯗꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯪꯗ ꯑꯀꯤꯕ ꯑꯃ ꯃꯪꯉꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯈꯪꯈ꯭ꯔꯦ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯦ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯅꯪꯒꯤ ꯋꯥꯈꯜꯅꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯨꯝꯕꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯌꯨꯝꯗꯣ ꯆꯠꯈ꯭ꯔꯕꯗ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ, ꯀꯔꯤꯅꯣ, ꯑꯃꯨꯛ ꯍꯧꯗꯣꯔꯦ? ꯊꯋꯥꯏ ꯑꯗꯣ ꯃꯊꯤ ꯐꯣꯡꯒꯗꯧꯔꯦ, ꯑꯩ ꯀꯩꯗꯧꯅꯤ? ꯁꯣꯝꯗꯁꯨ ꯈꯪꯂꯝꯃꯤ꯫ ꯊꯋꯥꯏ ꯑꯗꯣ ꯁꯥꯐꯣꯡꯗꯅꯕ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯆꯤꯡꯑꯣꯏꯕ ꯂꯥꯏ ꯀꯌꯥ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯁꯥꯐꯣꯡꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯃꯇꯝ ꯀꯌꯥ ꯍꯧꯈꯤ꯫ ꯂꯣꯏꯈ꯭ꯔꯦ ꯃꯇꯝꯗꯣ꯫ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗꯣ ꯑꯁꯨꯝꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯌꯥꯝꯗꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯋꯥꯈꯜ ꯂꯥꯡꯅꯔꯦ꯫ ꯃꯥꯏꯕ ꯆꯤꯡꯊꯪꯉꯥꯟꯕꯅ ꯅꯪ ꯉꯁꯤꯁꯨ ꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯊꯋꯥꯏ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯑꯩꯗꯤ ꯑꯩꯒꯤ ꯗꯥ ꯊꯧꯉꯝꯃꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯅ꯫ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯏꯄꯥꯒꯤ ꯏꯆꯥ ꯊꯣꯏꯕꯤ, ꯏꯄꯥꯒꯤ ꯆꯤꯡꯉꯣꯝꯕꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯝꯅ ꯌꯦꯡꯅꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯏꯄꯥꯒꯤ ꯆꯤꯡꯉꯣꯝꯕꯤ, ꯅꯪ ꯏꯄꯥꯕꯨ ꯋꯥꯔꯧꯕ꯭ꯔꯣ? ꯃꯌꯥꯝ ꯑꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯑꯉꯧꯕ ꯐꯤꯇꯅ ꯂꯩꯇꯦꯡꯂꯕ ꯅꯨꯄꯥ ꯑꯃꯅ ꯁꯩꯁꯨ ꯁꯨꯗꯨꯅ ꯂꯩꯔꯤꯕꯗꯣ ꯊꯋꯥꯏ ꯑꯗꯨꯁꯨ ꯆꯦꯟꯁꯤꯟꯈꯤ, ꯑꯗꯨꯕꯨ ꯊꯦꯡꯅꯕꯗꯤ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ꯫ ꯕꯕꯥ, ꯅꯪ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯁꯦ ꯍꯥꯏꯌꯣ, ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯅꯨꯄꯥ ꯑꯃꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗ ꯃꯈꯥ ꯇꯥꯔꯛꯏ, ꯊꯋꯥꯏꯒꯤ ꯊꯋꯥꯏ꯫ ꯑꯁꯨꯝꯅ ꯀꯧꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗꯣ ꯃꯈꯥ ꯇꯥꯔꯛꯏ, ꯂꯥꯛꯑꯣ, ꯆꯠꯂꯁꯦ, ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯏꯅꯦ꯫ ꯗꯥ ꯊꯧꯉꯝꯕ, ꯑꯩ ꯅꯪꯕꯨ ꯉꯥꯏꯕꯗ ꯀꯌꯥꯝ ꯋꯥꯏ ꯅꯪ ꯈꯪꯕ꯭ꯔꯥ? ꯂꯥꯛꯑꯣ, ꯆꯠꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯉꯧꯕ ꯁꯦꯠꯄ ꯅꯨꯄꯥꯗꯣ ꯌꯨꯝ ꯇꯝꯅ ꯆꯪꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯦ ꯊꯋꯥꯏ, ꯅꯈꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤꯅ ꯂꯩꯕ ꯃꯐꯝꯗ ꯂꯩꯍꯩꯗꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯗꯣ ꯂꯥꯏꯁꯣꯟ ꯁꯣꯜꯂꯛꯏ꯫ ꯃꯈꯣꯏ ꯃꯔꯤ ꯆꯪꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯐꯥꯗꯨꯅ ꯈꯥꯝꯕꯤ ꯃꯩꯊꯛꯇ ꯍꯥꯞꯇꯨꯅ ꯎꯠꯀꯤ ꯃꯄꯩ ꯑꯣꯜꯍꯟꯈꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕꯗ ꯃꯥꯏꯕ ꯇꯪꯊꯦꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ, ꯑꯣꯖꯥꯒꯤ ꯃꯤꯡꯕꯨ? ꯑꯩꯒꯤ ꯃꯤꯡꯗꯤ ꯆꯤꯡꯑꯣꯏꯕ ꯀꯧꯏ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯁꯥꯟꯇꯣꯁ, ꯔꯣꯍꯤꯠ ꯑꯃꯗꯤ ꯃꯌꯥ, ꯃꯈꯣꯏ ꯌꯨꯝꯕꯨ ꯌꯦꯡꯈꯤꯕ ꯃꯥꯏꯕ ꯑꯗꯨꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯔꯣꯍꯤꯠ ꯑꯃꯗꯤ ꯃꯌꯥ ꯃꯈꯣꯏ ꯑꯅꯤ ꯃꯥꯏꯕꯗꯨꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯔꯣꯍꯤꯠꯅ ꯌꯥꯝ ꯈꯪꯅꯤꯡꯅ, ꯑꯗꯣ ꯑꯣꯖꯥ, ꯆꯤꯡꯉꯣꯝꯕꯤ ꯍꯥꯏꯔꯤꯁꯤꯕꯨ? ꯍꯥꯏꯒꯅꯤ, ꯑꯩꯅ ꯉꯁꯤꯗꯤ ꯍꯥꯏꯒꯅꯤ꯫ ꯆꯤꯡꯉꯣꯝꯕꯤꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯃꯌꯥ ꯌꯥꯝ ꯉꯛꯅ, ꯑꯣꯖꯥ, ꯑꯣꯖꯥꯗꯤ ꯅꯨꯄꯤ ꯊꯤꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯩ ꯅꯨꯄꯤ ꯊꯤꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯄꯣꯛ ꯂꯩ ꯍꯥꯏꯗꯨꯅꯤ, ꯑꯗꯨꯅ ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯈꯤꯕꯅꯤ꯫ ꯉꯁꯤꯗꯒꯤ
Sahi cha kayagi warini. Aigi nupi loyanganbi mamitta macha uba phangda leire. Matam maduda aigi nupi edo atai kana sunate maibi changrini. Aigi nupi loyanganbina laifum khuding chattuna lai kaya khurumki. Adubu ariyambada tarame. Adubu nongma aigi nupi loyanganbina laifum ama khakta chattuna khurumki. Angakpani mana chatluriba mafam ado ibadau pakhangmana konba mafam moirame. Ibadau pakhangmana taibang miyoibagi sayonda thorakhe. Aduga hairake. Hai imo moibi oigi lamdang oibi karigi awa mai thonglangi nabudau oiba aigi inakta laklabadi imo moibi nangi awaba kokthok chamthok pirage. Ngasi korong nongja sida nabudau oiba aina thawai mire lama sinaramani. Thawai ase asamba thawai mire natte ko. Thawai asibu luna tawra uko. Masi haramlaga ibadau pakhangba mangke. Fiji mani phanglabada harauna mayu makai panglai loyanganbi. Maki mapuroiba manglemba magi nupi ngairame. Maki nupina wari pumba lirame. Pau du tabada manglembadi harau jarame. Asumna sum haukhibna loyanganbi macha nupi ama phangjarame. Macha adugi mingna Chingombi kaurame. Chingombi haujikti leisabi mapung marai phare. Chingombi su thongomba kauba nupa amaga khangnarame. Nongma nupa kharana makhoi nibu pharame ching amada puduna lai. Aduga minungsi leitana hatpiki. Khongnang aduda thauri yanduna hatki. Aduga khongnang adugi makhongda phumki. Asumna thongamba su hatki. Sing ado atai karisu nate nakhoina safu puriga chatkhiba mafamduni. Asumna wari sanaringe. Kaka lao nangdi sunglak lakte ai tomta chatpado kiye. Mayamado ingange maiba chingoibana. Hais kaino khonjel sidi fattaba khonjel ni. Yumaduge koibada mi mari mangana chenbagi makhol tare. Sumang mayaida horai amana ulenbagi makholsu yauna tare. Nungsichu kanna kanna sitle. Yummase humduna puduna chatkhidabu male. Makhon mayam maraksida siri siriba khonjel amana. Kaka lao chatlase. Masi harega angang ado yam hainadaba minok ama noklei. Gitana kari matau no tawrisibo. Maiba makhoidi makhoi makhoigi thokpa ma tawri. Maiba chingoibana nakhoi yumsigi mapalda thorakanu ai thoke. Masi harga maiba do thoklei. Wa kai swaidana mapalda thore. Aduga thawai adu kauri. Thawai adu sulame. Aduga makhoi ani wari sanari. Makhoi ni na tawribado imungda leiriba makhoinasu thongnaudu urame. Karibu hainabado khangde. Tawramba sabtra kayasu tuminna laikre. Maiba chingoiba tung hana yenglamdabi imungda change khangaudana. Posak amana makokta lange. Maiba chingoiba leimaida wanthake. Matau singsi uriba makhoi mapalda thore. Aduga rohitna oja imungda changsi lao. Maiba chingoibana nakhoina aibu kanba ngamoi. Ibungo Rohit nangi thawaidi nangi oja na kalamage. Ibungo nakhoi su ta nakhoina phana hotnarasu thawai singse adumak halakhini. Matam maduda khulle kay amadi Rohit nakhoigi nateng panguba miyoi kana su hingoi. Matam duda ibungo maiba nakhoina kanna hotnaduna maithiba pirau ko. Makhoi humak chap manaba khonjel da khome. Pigani. Masi haramlaga maiba chingoibadi aduma mamitto ushinki. Magi aroi bhaibado oiki. Warisigi ahanba season 1 matang asat losinjare. Mayamda season 2 gi ahubu mate khara mayamda khudol tamjari. Santos
ꯅꯪꯕꯨ ꯍꯥꯠꯂꯒ ꯑꯩꯒꯤ ꯊꯋꯥꯏꯗ ꯄꯦꯟꯒꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯁꯥꯟꯇꯣꯁ ꯑꯗꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧꯔꯛꯏ ꯈꯥꯡꯅ ꯈꯥꯡꯅ ꯅꯣꯛꯇꯨꯅ ꯈꯣꯟꯖꯦꯜ ꯑꯅꯤ ꯊꯣꯛꯅ ꯁꯥꯟꯇꯣꯁ ꯔꯣꯍꯤꯠ ꯑꯃꯗꯤ ꯃꯌꯥ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯍꯤꯡꯅ ꯊꯝꯃꯣꯏ ꯃꯥꯏꯕ ꯌꯥꯏꯐꯂꯦꯟ ꯉꯁꯤꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯅꯪ ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯆꯦꯟꯅꯤ ꯀꯔꯤꯒꯤ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯕ ꯍꯩꯇꯕ ꯅꯣꯏꯗꯤ ꯀꯔꯤꯒꯤ ꯇꯧꯔꯨꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯕꯅꯤꯅ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯟꯒꯅꯤ ꯀꯔꯤꯁꯨ ꯇꯧꯍꯜꯂꯣꯏ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯕꯁꯤꯡ ꯃꯥꯏꯕ ꯀꯌꯥ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯈ꯭ꯔꯦꯕ ꯃꯌꯥꯝꯗ ꯃꯤꯔꯥ ꯂꯝꯕꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯖꯟ 1 ꯂꯥꯟꯊꯣꯛꯆꯕ ꯂꯣꯏꯈ꯭ꯔꯦ ꯃꯈꯥ ꯇꯥꯔꯛꯄ ꯁꯤꯖꯟ 2ꯒꯤꯗꯃꯛ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯋꯥꯔꯤꯁꯤ ꯃꯌꯥꯝꯗ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ